ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯤꯟꯊꯣꯏꯕ ꯑꯉꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯈꯨꯜ ꯑꯃꯗ ꯇꯣꯝꯆꯧ ꯀꯧꯕ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯆꯧꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯃꯤꯡꯅ ꯁꯅꯥꯔꯩ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯔꯩ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯇꯦꯟꯕꯅ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥ ꯑꯃꯕꯨ ꯊꯅꯝꯗꯨꯅ ꯃꯄꯨꯒꯤ ꯈꯨꯌꯥꯈꯥꯗ ꯇꯤꯟꯈꯤꯔꯝꯃꯤ꯫ ꯇꯣꯝꯆꯧ ꯑꯃꯗꯤ ꯁꯅꯥꯔꯩ ꯑꯅꯤꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯁꯥꯃꯨ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯃꯥꯅ ꯅꯧꯅ ꯍꯨꯟꯗꯣꯛꯂꯝꯂꯕ ꯁꯥꯃꯨꯗꯨ ꯍꯧꯖꯤꯛꯇꯤ ꯆꯥꯎꯕ ꯁꯔꯦ ꯐꯥꯔꯤ, ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯌꯥꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯁꯥꯃꯨ ꯅꯨꯄꯤ ꯊꯤꯕꯒꯤ ꯃꯍꯨꯠꯇ ꯒꯟꯖꯥ ꯊꯛꯇꯨꯅ ꯑꯗꯨꯃꯛ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯆꯥꯎꯔꯕ ꯌꯨꯝ ꯑꯗꯨꯗ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯇ ꯇꯔꯛ ꯇꯔꯛ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯆꯧ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯍꯤꯡꯈꯣꯜ ꯑꯗꯨꯕꯨ ꯃꯅꯥ ꯃꯁꯤꯡ ꯊꯥꯕ ꯌꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯌꯣꯠ ꯑꯃ ꯄꯥꯏꯔꯒ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯐꯅ ꯀꯨꯏꯅ ꯇꯧꯔꯕ ꯃꯇꯨꯡ ꯇꯣꯝꯆꯧꯗꯨ ꯋꯥꯔꯗꯨꯅ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ, ꯋꯥꯔꯤꯗ, ꯈ꯭ꯋꯥꯡꯒꯁꯦ ꯂꯣꯏꯅ ꯇꯦꯛꯄ ꯇꯥꯔꯦ, ꯉꯥꯏꯍꯥꯛꯇꯨꯝ ꯄꯣꯊꯥꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯧꯗꯨ ꯐꯝꯊꯩ꯫ ꯑꯗꯨꯒ ꯃꯥꯡꯒꯣꯜꯗ ꯒꯟꯖꯥ ꯊꯛꯇꯨꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯥ ꯁꯥꯃꯨꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯖꯩ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯁꯥꯃꯨ ꯑꯁꯤꯕꯨ ꯅꯨꯄꯤ ꯊꯤꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ, ꯃꯥꯒꯤ ꯒꯟꯖꯥꯁꯦ ꯑꯗꯨꯝ ꯊꯛꯇꯨꯅ ꯂꯩꯈ꯭ꯔ ꯍꯥꯏ ꯋꯥꯅꯦ꯫ ꯃꯁꯤꯕꯨ ꯃꯤꯅꯒ ꯒꯟꯖꯥꯗ ꯁꯦꯝꯖꯤꯟꯈ꯭ꯔꯕ ꯖꯥꯠꯂꯅꯦ꯫ ꯃꯇꯝ ꯑꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ, ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯕꯒꯁꯦ ꯀꯔꯤ ꯑꯃꯠꯇ ꯆꯪꯗꯕ ꯃꯈꯩ ꯃꯥꯒꯤ ꯒꯟꯖꯥꯁꯦ ꯑꯗꯨꯝ ꯊꯛꯇꯨꯅ ꯂꯩꯔꯦ ꯍꯥꯏꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯆꯧ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯃꯆꯥꯅꯨꯄꯥ ꯁꯥꯃꯨꯅ ꯒꯟꯖꯥ ꯊꯛꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯄꯥꯒꯤ ꯁꯥꯃꯨ, ꯃꯇꯝ ꯑꯁꯤꯁꯨ ꯐꯅ ꯊꯦꯡꯖꯤꯜꯂꯛꯂꯦ, ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯨꯔꯣꯅꯦ, ꯏꯄꯥ ꯆꯥꯛ ꯂꯥꯝꯂꯦꯅꯦ꯫ ꯃꯄꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯁꯥꯃꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯀꯔꯤꯅꯣ ꯄꯥꯕ, ꯏꯄꯥ ꯏꯆꯥ ꯆꯥꯛ ꯊꯣꯡꯕꯒꯤ ꯄꯥꯂꯤꯁꯦ ꯈꯥꯏꯗꯣꯛꯅꯔꯤꯕ ꯅꯠꯇ꯭ꯔꯣ? ꯉꯁꯤꯁꯦ ꯄꯥꯕꯅ ꯆꯥꯛ ꯊꯣꯡꯕꯒꯤ ꯄꯥꯂꯤ ꯇꯥꯕꯅꯤ, ꯑꯗꯨꯅ ꯆꯥꯛꯇꯣ ꯄꯥꯕꯅ ꯑꯗꯨꯝ ꯊꯣꯡꯗꯣꯛꯄꯤꯔꯨꯔꯣ, ꯏꯄꯥ ꯏꯆꯥ ꯄꯥꯂꯤ ꯀꯥꯏꯗꯒꯨꯝꯁꯦꯕ꯫ ꯇꯣꯝꯆꯧꯗꯨ ꯃꯆꯥꯅꯨꯄꯥꯅ ꯆꯥꯛ ꯊꯣꯡꯕꯒꯤ ꯄꯥꯂꯤ ꯇꯥꯏ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯗꯅꯕ ꯈꯗ꯭ꯔꯛ ꯇꯧꯕ ꯍꯧꯔꯛꯏ꯫ ꯏꯄꯥꯒꯤ ꯁꯥꯃꯨ, ꯉꯁꯤ ꯑꯁꯤꯕꯨ ꯏꯄꯥꯅ ꯆꯥꯛ ꯊꯣꯡꯕꯒꯤ ꯄꯥꯂꯤ ꯇꯥꯔꯝꯂꯣꯏꯗ, ꯉꯔꯥꯡꯗ ꯅꯠꯇ꯭ꯔꯣ ꯏꯄꯥꯅ ꯆꯥꯛ ꯊꯣꯡꯈꯤꯕꯗꯨꯕꯣ? ꯃꯄꯥꯅ ꯆꯥꯛ ꯊꯣꯡꯗꯅꯕ ꯈꯗ꯭ꯔꯛ ꯇꯧꯔꯛꯂꯤꯕꯗꯨ ꯁꯥꯃꯨꯁꯨ ꯈꯪꯂꯕꯅ ꯃꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯕꯥꯕꯥ, ꯉꯔꯥꯡ ꯆꯥꯛ ꯊꯣꯡꯕꯗꯣ ꯅꯆꯥ ꯁꯥꯃꯨ ꯑꯣꯏꯅ ꯊꯣꯡꯕꯅꯤ, ꯑꯗꯨꯒ ꯉꯁꯤꯅ ꯄꯥꯕꯅ ꯆꯥꯛ ꯊꯣꯡꯕꯒꯤ ꯄꯥꯂꯤ ꯇꯥꯏ꯫ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯆꯥꯛ ꯊꯣꯡꯕꯒꯤ ꯄꯥꯂꯤ ꯇꯥꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯦꯛ ꯍꯦꯛ ꯀꯥꯎꯁꯤꯟꯅꯕ ꯑꯃ ꯀꯟꯅ ꯇꯧꯔꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯇꯣꯝꯆꯧꯗꯨ ꯃꯥꯅ ꯆꯥꯛ ꯊꯣꯡꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯈꯗ꯭ꯔꯛ ꯇꯧꯔꯤꯕꯗꯨ ꯌꯥꯔꯔꯣꯏ ꯈꯪꯂꯕꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯏꯄꯥꯒꯤ ꯁꯥꯃꯨ, ꯉꯁꯤꯁꯦ ꯏꯄꯥꯅ ꯆꯥꯛ ꯊꯣꯡꯕꯒꯤ ꯄꯥꯂꯤ ꯇꯥꯏ ꯍꯥꯏꯕꯁꯦ ꯏꯄꯥꯗꯤ ꯇꯁꯦꯡꯅ ꯀꯥꯎꯊꯣꯛꯂꯨꯔꯦꯗꯅ, ꯏꯄꯥ ꯀꯥꯎꯁꯤꯟꯅꯕꯒ ꯅꯠꯇꯦꯀꯣ꯫ ꯃꯆꯥꯅꯨꯄꯥ ꯁꯥꯃꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯣꯏꯁꯦ ꯌꯥꯔꯦ, ꯍꯧꯖꯤꯛꯇꯤ ꯄꯥꯕꯒꯤ ꯆꯥꯛ ꯊꯣꯡꯕꯒꯤ ꯄꯥꯂꯤ ꯇꯥꯔꯦ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ? ꯆꯥꯛꯇꯣ ꯐꯠ ꯊꯣꯡꯗꯣꯛꯄꯤꯔꯨꯔꯣ, ꯅꯆꯥꯁꯨ ꯉꯥꯟꯊꯛ ꯑꯃ ꯑꯅꯤꯗꯪ ꯍꯥꯎꯅ ꯆꯤꯡꯖꯍꯧꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯃꯨꯗꯨ ꯒꯟꯖꯥ ꯅꯣꯏꯈꯤ꯫ ꯃꯄꯥ ꯇꯣꯝꯆꯧꯁꯨ ꯆꯥꯛ ꯊꯣꯡꯂꯨꯅꯕ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯇꯣꯝꯆꯧꯗꯨ ꯑꯍꯜ ꯊꯪꯗ ꯆꯥꯛ ꯀꯟꯅ ꯊꯣꯡꯂꯤ꯫ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯔꯤ, ꯃꯃꯥ ꯑꯗꯨꯗꯒ ꯂꯩꯖꯔꯝꯂꯕꯗꯤ ꯉꯁꯤ ꯏꯄꯥ ꯏꯆꯥꯅ ꯆꯥꯛ ꯊꯣꯡꯕꯒꯤ ꯏꯅꯔꯤꯕꯁꯦ ꯏꯅꯔꯝꯂꯣꯏꯗꯕꯅꯤꯀꯣ꯫ ꯃꯃꯥꯗꯨꯁꯨ ꯁꯤꯒꯟꯕꯤ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯉꯟꯇꯥꯅ ꯍꯦꯛꯇ ꯁꯤꯗꯣꯛꯈ꯭ꯔꯦꯗꯣ꯫ ꯏꯆꯥꯅꯨꯄꯥꯁꯤꯁꯨ ꯒꯟꯖꯥ ꯊꯛꯂꯤꯉꯩ ꯏꯃꯧ ꯄꯨꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯦ, ꯑꯗꯨꯅ ꯑꯩꯅ ꯑꯣꯏꯅ ꯃꯃꯥꯇꯣꯟ ꯑꯃ ꯄꯨꯁꯤꯜꯂꯛꯄꯅ ꯐꯔꯗ꯭ꯔꯥ ꯈꯪꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯇꯣꯝꯆꯧꯗꯨ ꯃꯊꯟꯇ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯉꯥꯡꯗꯨꯅ ꯆꯥꯛ ꯊꯣꯡꯂꯛꯄꯅ ꯆꯥꯛ ꯑꯗꯨ ꯊꯣꯡꯕ ꯂꯣꯏꯔꯦ꯫ ꯆꯥꯛ ꯊꯤꯅꯅꯕ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯕ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯄꯥꯟ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯁꯥꯃꯨꯒ ꯁꯥꯃꯨꯒꯤ ꯃꯅꯥꯛꯇ ꯒꯟꯖꯥ ꯊꯛꯄ ꯍꯦꯛ ꯍꯦꯛ ꯂꯥꯛꯄ ꯅꯥꯇꯨꯝ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯒꯟꯖꯥ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯆꯧꯁꯨ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯄꯥꯒꯤ ꯁꯥꯃꯨ, ꯆꯥꯛ ꯐꯥꯎꯕꯗꯤ ꯏꯄꯥꯅ ꯊꯣꯡꯕ ꯂꯣꯏꯔꯦ, ꯑꯗꯨ ꯊꯤꯕꯗꯤ ꯏꯆꯥꯅ ꯈꯔ ꯊꯤꯔꯣꯅꯦꯀꯣ꯫ ꯃꯄꯥꯅ ꯍꯥꯏꯔꯤꯕꯗꯨꯗ ꯃꯆꯥꯅꯨꯄా ꯁꯥꯃꯨꯁꯨ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯍꯣꯏ ꯄꯥꯕ, ꯉꯥꯟꯊꯛ ꯑꯃꯇꯪꯒ ꯆꯤꯡꯈꯤꯒꯦ, ꯑꯗꯨꯒ ꯆꯥꯛꯇꯣ ꯊꯤꯔꯨꯔꯒꯦ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨ ꯏꯄꯥꯁꯨ ꯑꯃꯨꯔꯛ ꯑꯅꯤꯔꯛꯇ ꯐꯪꯕ ꯌꯥꯎꯒꯦ, ꯏꯄꯥꯗꯁꯨ ꯂꯥꯜꯂꯛꯎ꯫ ꯁꯥꯃꯨꯁꯨ ꯒꯟꯖꯥ ꯉꯥꯟꯊꯛ ꯑꯗꯨꯕꯨ ꯃꯄꯥꯗ ꯁꯠ ꯂꯥꯜꯂꯤ꯫ ꯇꯣꯝꯆꯧꯁꯨ
ꯃꯆꯥꯅ ꯂꯥꯜꯂꯛꯂꯤꯕ ꯉꯥꯟꯊꯛ ꯑꯗꯨ ꯂꯧꯗꯨꯅ ꯐꯠ ꯐꯠ ꯆꯤꯡꯏ ꯑꯗꯨꯒ ꯃꯩꯈꯨ ꯋꯥ ꯀꯥꯝꯊꯣꯛꯂꯤ ꯇꯣꯝꯆꯧꯅ ꯃꯆꯥꯅꯨꯄꯥ ꯁꯥꯃꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯁ ꯏꯆꯥꯅ ꯁꯦꯝꯕ ꯉꯥꯟꯊꯛ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ ꯒꯟꯖꯥ ꯉꯥꯟꯊꯛ ꯁꯦꯝꯕꯒꯤ ꯍꯦꯟꯅ ꯊꯣꯏꯒ ꯇꯥꯟꯅꯔꯕꯗꯤ ꯏꯆꯥꯅ ꯁꯣꯏꯗꯅ ꯃꯀꯣꯛ ꯇꯥꯒꯅꯤꯍꯦ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯆꯧꯗꯨ ꯒꯟꯖꯥ ꯅꯣꯏꯔꯤꯕ ꯅꯥꯇꯣꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯆꯥ ꯅꯥꯇꯣꯝꯅ ꯒꯟꯖꯥꯒ ꯅꯣꯏꯕ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯄꯛꯆꯈ꯭ꯔꯦꯗ ꯅꯥꯇꯣꯝꯁꯨ ꯒꯟꯖꯥ ꯊꯛꯄꯒꯤ ꯃꯃꯤꯠꯀ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯧꯔꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ ꯑꯩꯈꯣꯏ ꯈꯨꯔꯥꯅ ꯅꯆꯥꯕꯨ ꯅꯨꯡꯁꯤꯗꯅ ꯄꯪꯊꯥ ꯍꯦꯛ ꯊꯥꯒꯠꯄꯤꯔꯤ ꯇꯣꯝꯆꯧꯗꯨ ꯅꯥꯇꯣꯝꯒꯤ ꯒꯟꯖꯥ ꯅꯣꯏꯔꯤꯕ ꯈꯨꯕꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣꯅꯦ ꯅꯥꯇꯣꯝ ꯏꯄꯥꯗꯤ ꯉꯍꯥꯟ ꯃꯈꯩꯕꯨ ꯌꯦꯡꯁꯤꯜꯂꯨꯗꯦꯅꯦ ꯏꯆꯥꯒꯤ ꯈꯨꯕꯤ ꯑꯁꯤꯗꯤ ꯏꯇꯦꯟꯒ ꯇꯦꯜꯂꯒ ꯃꯇꯨꯡꯒꯁꯨ ꯇꯥꯔꯤꯅꯦ ꯏꯆꯥ ꯅꯥꯇꯣꯝꯒꯤ ꯈꯨꯕꯤ ꯑꯆꯧꯕ ꯑꯁꯤꯅ ꯅꯣꯏꯕꯗ ꯒꯟꯖꯥꯒꯁꯦ ꯀꯨꯏꯅꯒ ꯈꯥꯡꯕ ꯉꯝꯕ ꯖꯥꯠ ꯅꯠꯇꯦ ꯏꯐꯨꯜꯗꯧꯅ ꯂꯣꯏꯅ ꯇꯨꯝꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯆꯧꯗꯨ ꯉꯥꯟꯊꯛ ꯑꯗꯨ ꯑꯃꯨꯛ ꯐꯠ ꯆꯤꯡꯏ ꯉꯥꯟꯊꯛ ꯑꯗꯨ ꯆꯤꯡꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯏꯆꯥ ꯅꯥꯇꯣꯝꯒꯤ ꯈꯨꯕꯤ ꯑꯁꯤꯗꯤ ꯒꯟꯖꯥ ꯅꯣꯏꯔꯨꯔꯣ ꯍꯥꯏꯗꯅ ꯂꯥꯏꯅꯒ ꯊꯑꯣꯏꯅ ꯄꯥꯜꯍꯜꯂꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯇꯣꯝꯆꯧꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯅꯥꯇꯣꯝꯗꯤ ꯃꯥꯕꯨ ꯊꯥꯒꯠꯂꯤꯕꯅꯤ ꯈꯟꯗꯨꯅ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯑꯩꯈꯣꯏ ꯈꯨꯔꯥꯅ ꯅꯆꯥꯕꯨ ꯅꯨꯡꯁꯤꯗꯅ ꯄꯪꯊꯥꯗ ꯊꯥꯒꯠꯄꯤꯔꯤ ꯃꯄꯥ ꯃꯆꯥ ꯑꯃꯗꯤ ꯅꯥꯇꯣꯝ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯉꯥꯟꯊꯛ ꯑꯗꯨꯃ ꯊꯛꯄ ꯂꯣꯏꯔꯤ ꯅꯥꯇꯣꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯇꯥꯁꯃꯣ ꯉꯥꯟꯊꯛꯁꯦ ꯑꯃꯇꯪꯒ ꯁꯦꯝꯂꯒ ꯆꯤꯡꯈꯤꯁꯦ ꯍꯥꯏꯕ꯭ꯔꯣ ꯅꯥꯇꯣꯝꯒꯤ ꯋꯥ ꯑꯗꯨꯗ ꯇꯣꯝꯆꯧꯅ ꯃꯔꯛ ꯐꯠꯊꯠꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯅꯥꯇꯣꯝ ꯅꯣꯡꯃꯒꯤ ꯈꯔ ꯈꯔ ꯊꯛꯂꯕꯗꯤ ꯌꯥꯔꯦꯀꯣ ꯅꯃꯤꯠ ꯅꯅꯥꯒꯗꯨ ꯑꯃꯠꯇ ꯎꯗ꯭ꯔꯥ ꯍꯥꯏꯕ ꯅꯪꯁꯨ ꯌꯨꯝꯗ ꯍꯜꯂꯨ ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯥꯛꯂꯣꯀꯣ ꯇꯣꯝꯆꯧꯅ ꯌꯨꯝꯗ ꯍꯜꯂꯣ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯅꯥꯇꯣꯝꯁꯨ ꯍꯣꯏ ꯈꯨꯔꯥ ꯑꯗꯨꯗꯤ ꯅꯆꯥꯁꯨ ꯑꯃꯨꯛ ꯌꯧꯖꯔꯒꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯥꯛꯂꯒꯦ ꯍꯣꯏ ꯌꯧꯔꯣ ꯅꯥꯇꯣꯝꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯤ ꯁꯥꯃꯨ ꯃꯄꯥ ꯃꯆꯥꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯁꯥꯃꯨꯅ ꯆꯥꯛ ꯊꯤꯗꯨꯅ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯇꯣꯝꯆꯧꯅ ꯃꯆꯥꯅꯨꯄꯥ ꯁꯥꯃꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯄꯥꯒꯤ ꯁꯥꯃꯨ ꯅꯪꯕꯨ ꯏꯃꯧ ꯑꯃꯗ ꯄꯨꯁꯤꯜꯂꯛꯅꯕ ꯇꯧꯔꯣꯅꯦ ꯌꯨꯝ ꯑꯁꯤꯗ ꯏꯃꯧꯒꯤ ꯑꯋꯥꯠꯄꯁꯦ ꯑꯃꯨꯛꯇ ꯃꯦꯟꯁꯤꯜꯂꯣꯅꯦ ꯅꯪꯕꯨ ꯃꯄꯥꯅ ꯃꯧ ꯄꯨꯁꯤꯜꯂꯣ ꯍꯥꯏꯔꯛꯄꯗꯨꯗ ꯁꯥꯃꯨꯁꯨ ꯑꯁꯨꯝꯅ ꯀꯨꯝꯂꯛꯏ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯃꯧ ꯄꯨꯁꯤꯜꯂꯣ ꯍꯥꯏꯕꯁꯦ ꯑꯃꯨꯛ ꯍꯧꯔꯛꯂꯦ ꯆꯥꯛ ꯉꯥꯏꯍꯥꯛ ꯆꯥꯕꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯏꯪꯅ ꯆꯤꯛꯅ ꯆꯥꯁꯤꯕ ꯄꯥꯕ ꯃꯆꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯇꯣꯝꯆꯧꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯠꯇꯦ ꯏꯆꯥꯕꯨ ꯅꯨꯄꯤ ꯊꯤꯔꯔꯣꯏꯒ ꯍꯥꯏꯔꯤꯕ꯭ꯔꯣ ꯏꯃꯧ ꯑꯃꯇ ꯄꯨꯁꯤꯜꯂꯛꯑꯣꯅ ꯏꯄꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯦ ꯀꯌꯥꯝꯗꯤ ꯀꯨꯏꯔꯒꯦ ꯍꯥꯏꯕ ꯅꯪꯒꯤ ꯒꯟꯖꯥ ꯑꯗꯨꯅꯗꯤ ꯆꯥꯛ ꯊꯣꯡꯕꯤꯔꯛꯂꯣꯏꯅꯦ ꯅꯪꯕꯣ ꯍꯦꯛ ꯍꯥꯏꯕꯒ ꯒꯖꯥ ꯍꯥꯏꯔꯛꯂꯦ ꯄꯥꯕꯒꯤ ꯅꯃꯧꯗꯣ ꯅꯆꯥꯁꯨ ꯄꯨꯁꯤꯜꯂꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯄꯥꯕꯅ ꯌꯥꯝ ꯉꯥꯏꯉꯝꯗ꯭ꯔꯒꯅ ꯏꯃꯥꯇꯣꯟ ꯑꯃ ꯑꯣꯏꯅ ꯄꯨꯁꯤꯟꯕꯤꯔꯣ ꯅꯆꯥ ꯀꯩꯁꯨ ꯍꯥꯏꯖꯔꯣꯏ ꯃꯆꯥꯅꯨꯄꯥꯅ ꯃꯃꯥꯇꯣꯟ ꯑꯣꯏꯅ ꯄꯨꯁꯤꯜꯂꯣ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯇꯣꯝꯆꯧꯗꯨ ꯅꯃꯥꯇꯣꯟ ꯑꯣꯏꯅ ꯄꯨꯁꯤꯜꯂꯣ ꯍꯥꯏꯕ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯈꯪꯗꯦꯅꯦ ꯃꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯥꯃꯨꯗꯨ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯑꯩꯅ ꯏꯃꯥꯇꯣꯟ ꯑꯃ ꯄꯨꯁꯤꯜꯂꯣ ꯍꯥꯏꯕꯗ ꯍꯔꯥꯎꯗꯅꯒ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯄꯥꯕꯁꯦ ꯏꯃꯥꯇꯣꯟ ꯑꯅꯧꯕ ꯑꯃ ꯊꯤꯒꯦꯀꯁꯨ ꯈꯜꯂꯝꯂꯤꯕ ꯖꯥꯠꯅꯤꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯃꯨꯗꯨ ꯃꯄꯥꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯄꯥꯕ ꯌꯨꯝ ꯑꯁꯤꯗ ꯏꯃꯥꯇꯣꯟ ꯑꯃꯗꯤ ꯃꯊꯧ ꯇꯥꯔꯕꯅꯤꯀꯣ ꯍꯌꯦꯡꯋꯥꯏ ꯅꯆꯥꯒꯤ ꯂꯨꯍꯣꯡꯕꯗ ꯏꯃꯥꯇꯣꯟ ꯑꯃ ꯃꯊꯧ ꯇꯥꯔꯛꯀꯅꯤ ꯑꯗꯨꯅ ꯏꯃꯥꯇꯣꯟ ꯑꯃ ꯌꯥꯝ ꯊꯨꯅ ꯄꯨꯁꯤꯜꯂꯛꯅꯕ ꯇꯧꯕꯤꯔꯣ ꯇꯣꯝꯆꯧꯗꯨ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯆꯥꯅ ꯉꯍꯥꯟꯅ ꯅꯃꯥꯇꯣꯟ ꯑꯃ ꯄꯨꯁꯤꯜꯂꯣꯅ ꯍꯥꯏꯔꯕꯗꯤ ꯉꯍꯥꯟꯅ ꯄꯨꯁꯤꯜꯂꯛꯂꯣꯏꯗ꯭ꯔꯣ ꯅꯪꯗꯤ ꯅꯣꯡꯃꯇꯁꯨ ꯍꯥꯏꯗꯦꯗꯣ ꯑꯗꯣ ꯉꯁꯤ ꯏꯆꯥꯅ ꯅꯃꯥꯇꯣꯟ ꯄꯨꯁꯤꯜꯂꯛꯑꯣ ꯍꯥꯏꯔꯕꯅꯤꯅ ꯏꯄꯥꯁꯨ ꯍꯣꯔꯦꯟꯗꯒꯤꯗꯤ ꯅꯃꯥꯇꯣꯟ ꯊꯤꯕ ꯆꯠꯂꯒꯦ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯃꯊꯧ ꯇꯧꯅꯔꯤ ꯅꯨꯃꯤꯠ ꯈꯔ ꯅꯦꯝꯊꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯥꯃꯨꯗꯨ ꯃꯥꯒ ꯅꯨꯡꯁꯤꯅꯖꯕꯤ ꯔꯥꯁꯤ ꯂꯩꯕꯤꯒ ꯎꯅꯗꯨꯅ ꯂꯩꯔꯤ ꯔꯥꯁꯤ ꯂꯩꯕꯤꯅ ꯁꯥꯃꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯇꯥꯁꯥꯃꯣ ꯑꯩꯈꯣꯏꯅꯤꯁꯤꯕꯨ ꯑꯁꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯎꯅꯗꯨꯅ ꯂꯩꯈꯤꯁꯦ ꯍꯥꯏꯕꯅꯣ ꯑꯩꯁꯦ ꯆꯍꯤ ꯂꯤꯁꯤꯜꯂꯛꯂꯕꯅꯤ ꯂꯩꯁꯥꯕꯤ ꯈꯨꯃꯨ ꯊꯣꯛꯄꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜꯗꯣ ꯐꯪꯒꯗꯧꯔꯕꯅꯤ ꯔꯥꯁꯤ ꯂꯩꯕꯤ ꯅꯪꯕꯨ ꯃꯇꯝ ꯈꯔꯗꯪꯗꯤ ꯉꯥꯏꯈꯣꯗ ꯑꯩꯕꯨ ꯍꯧꯖꯤꯛ ꯅꯨꯄꯤ ꯊꯤꯔꯒ ꯀꯔꯤ ꯁꯨꯔꯒ ꯅꯪꯕꯨ ꯊꯥꯛꯀꯗꯧꯔꯤꯕꯅꯣ ꯒꯟꯖꯥ ꯈꯖꯤꯛ ꯊꯛꯄ ꯑꯁꯤ ꯐꯥꯎꯕ ꯄꯥꯕꯗꯒꯤ ꯁꯦꯜ ꯂꯧꯔꯒ ꯂꯩꯔꯤꯕꯅꯤ ꯇꯥꯁꯥꯃꯣꯅ ꯁꯦꯜ ꯊꯣꯛꯇ꯭ꯔꯤꯉꯥꯏꯈꯣ ꯍꯥꯏꯔꯛꯂꯤꯕꯁꯦ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ ꯁꯦꯜ ꯊꯣꯛꯅꯕ ꯊꯕꯛ ꯁꯨꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯅꯠꯇꯕ ꯒꯟꯖꯥ ꯊꯛꯇꯨꯅ ꯑꯔꯦꯝꯕꯗ ꯃꯇꯝ ꯑꯗꯨꯝ ꯃꯥꯡꯍꯜꯂꯒ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯒꯟꯖꯥ ꯊꯛꯇꯨꯅ ꯃꯇꯝ ꯃꯥꯡꯍꯜꯂꯦ ꯍꯥꯏꯔꯛꯄꯗꯨꯗ ꯁꯥꯃꯨ ꯈꯔ ꯁꯥꯎꯔꯞ ꯇꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯔꯥꯁꯤ ꯂꯩꯕꯤ ꯑꯩꯅ ꯒꯟꯖꯥ ꯈꯔ ꯊꯛꯂꯤꯕꯁꯦ ꯃꯇꯝ ꯃꯥꯡꯍꯟꯕ ꯅꯠꯇꯦ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤꯕꯅꯤꯅꯦ ꯔꯥꯁꯤ ꯂꯩꯕꯤꯁꯨ
ꯐꯝꯂꯝꯕꯗꯒꯤ ꯁꯥꯎꯅ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯇꯥ ꯁꯥꯃꯨꯒꯤ ꯋꯥꯈꯜꯗꯣ ꯒꯟꯖꯥ ꯈꯔ ꯌꯥꯝꯅ ꯊꯛꯆꯤꯜꯂꯣ ꯑꯗꯨꯒ ꯈꯜꯂꯧꯔꯣ ꯑꯩꯗꯤ ꯉꯥꯏꯕ ꯉꯝꯃꯔꯣꯏ ꯑꯗꯨꯅ ꯐꯪꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯈ꯭ꯔꯅꯤ ꯇꯥ ꯁꯥꯃꯨꯗꯤ ꯅꯪꯒꯤ ꯒꯟꯖꯥ ꯃꯌꯨꯝꯗꯣ ꯀꯣꯜꯂꯒ ꯑꯗꯨꯝ ꯂꯩꯍꯧꯔꯣ ꯔꯥꯁꯤ ꯂꯩꯕꯤꯒꯤ ꯋꯥꯉꯥꯡ ꯈꯨꯗꯤꯡꯒꯤ ꯒꯟꯖꯥ ꯄꯜꯂꯛꯄ ꯑꯗꯨꯗ ꯁꯥꯃꯨꯁꯨ ꯁꯥꯎꯒꯠꯂꯛꯏ ꯔꯥꯁꯤ ꯂꯩꯕꯤ ꯅꯪꯅ ꯋꯥꯉꯥꯡ ꯈꯨꯗꯤꯡꯒꯤ ꯒꯟꯖꯥꯗꯣ ꯄꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯒꯟꯖꯥꯗꯣ ꯄꯟꯗ꯭ꯔꯕꯗꯤ ꯉꯥꯡꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕ ꯇꯥ ꯁꯥꯃꯨ ꯅꯪ ꯑꯩꯅ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯒ ꯅꯪ ꯌꯥꯝꯅ ꯅꯤꯡꯉꯝꯍꯧꯔꯣꯏꯀꯣ ꯍꯟꯗꯛꯃꯨꯛꯇꯤ ꯁꯥꯃꯨꯁꯨ ꯈꯔ ꯇꯞꯊꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯔꯥꯁꯤ ꯂꯩꯕꯤ ꯅꯪꯕꯨ ꯑꯃꯨꯛꯇ ꯇꯞꯊꯈꯣꯁꯤ ꯅꯤꯡꯊꯤꯅ ꯐꯝꯃꯨ ꯑꯗꯨꯒ ꯏꯪꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯁꯤꯕ ꯇꯥ ꯁꯥꯃꯨ ꯑꯩꯕꯨ ꯀꯔꯤ ꯅꯨꯃꯤꯠꯇ ꯅꯈꯣꯏ ꯌꯨꯝꯗ ꯄꯨꯕꯤꯒꯦ ꯍꯥꯏꯕꯅꯣ ꯆꯞ ꯆꯥꯕꯤ ꯅꯨꯃꯤꯠ ꯑꯃꯗꯤ ꯍꯥꯏꯌꯨ ꯔꯥꯁꯤ ꯂꯩꯕꯤ ꯑꯩꯁꯨ ꯃꯁꯤꯒꯤ ꯋꯥꯁꯦ ꯌꯨꯝꯗ ꯐꯖꯅ ꯋꯥꯈꯜ ꯈꯜꯂꯨꯈꯤꯒꯦ ꯑꯗꯨꯒ ꯍꯌꯦꯡ ꯎꯅꯕꯗ ꯁꯣꯏꯗꯅ ꯍꯥꯏꯔꯒꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯅꯪ ꯁꯣꯍꯟꯈ꯭ꯔꯣ ꯑꯩ ꯁꯣꯍꯜꯂꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯗ ꯊꯦꯡꯅꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯃꯨꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯔꯥꯁꯤ ꯂꯩꯕꯤꯁꯨ ꯃꯌꯨꯝꯒꯤ ꯂꯝꯕꯤꯗ ꯍꯜꯂꯛꯂꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯇꯣꯝꯆꯧꯁꯨ ꯅꯨꯄꯤ ꯊꯤꯕ ꯑꯁꯨꯝ ꯂꯥꯛꯄꯗ ꯔꯥꯁꯤ ꯂꯩꯕꯤꯅ ꯂꯥꯛꯂꯤꯕꯗꯨ ꯈꯔ ꯂꯥꯞꯇꯛꯅ ꯎꯔꯝꯃꯤ ꯔꯥꯁꯤ ꯂꯩꯕꯤꯕꯨ ꯎꯕꯗ ꯇꯣꯝꯆꯧꯗꯨ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯋꯥꯅ ꯅꯨꯄꯤ ꯑꯃꯇꯕꯨ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯊꯤꯔꯛꯂꯤꯕꯁꯤꯗꯤ ꯃꯁꯤꯗ ꯂꯥꯛꯂꯦꯗꯅ ꯀꯌꯥꯗ ꯐꯖꯈ꯭ꯔꯕꯅꯣꯅꯦꯁꯦ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯏꯆꯥ ꯅꯨꯄꯥ ꯁꯥꯃꯨꯒꯤ ꯃꯃꯥꯇꯣꯟ ꯑꯣꯏꯅꯒ ꯌꯨꯝꯗ ꯄꯨꯁꯤꯜꯂꯕꯗꯤ ꯏꯆꯥ ꯅꯨꯄꯥꯁꯨ ꯑꯣꯟꯊꯣꯛꯅ ꯍꯔꯥꯎꯖꯔꯅꯤꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯧꯗꯨ ꯔꯥꯁꯤ ꯂꯩꯕꯤꯅ ꯃꯥꯒꯤ ꯃꯄꯥ ꯑꯗꯨꯕꯨ ꯌꯧꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯔꯥꯁꯤ ꯂꯩꯕꯤꯅ ꯇꯣꯝꯆꯧꯒꯤ ꯃꯄꯥ ꯍꯦꯛ ꯌꯧꯔꯛꯄꯗ ꯇꯣꯝꯆꯧꯅ ꯔꯥꯁꯤ ꯂꯩꯕꯤꯕꯨ ꯈꯥꯝꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯤ ꯏꯕꯦꯝꯃ ꯃꯁꯛ ꯐꯖꯕꯤ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯪꯖꯍꯧꯒꯦ ꯃꯤꯌꯥꯏ ꯆꯜꯂꯕ ꯑꯍꯜ ꯅꯨꯄꯥ ꯑꯗꯨꯅ ꯈꯥꯝꯂꯛꯄ ꯑꯗꯨꯗ ꯔꯥꯁꯤ ꯂꯩꯕꯤꯁꯨ ꯂꯦꯞꯂꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯈꯨꯔꯥ ꯀꯔꯤ ꯍꯪꯕꯤꯒꯦ ꯍꯥꯏꯕꯅꯣ ꯑꯩꯈꯣꯏ ꯁꯣꯝ ꯏꯕꯦꯝꯃ ꯃꯁꯛ ꯐꯖꯕꯤ ꯑꯁꯤꯕꯨ ꯂꯩꯁꯥꯕꯤꯔꯣ ꯃꯧꯔꯣ ꯇꯣꯝꯆꯧꯅ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯔꯥꯁꯤ ꯂꯩꯕꯤꯁꯨ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯃꯔꯩꯒꯗꯨ ꯀꯣꯜꯂꯞꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯀꯔꯤꯅꯣ ꯈꯨꯔꯥ ꯑꯩꯁꯤ ꯂꯩꯁꯥꯕꯤꯅꯤ ꯅꯠꯇꯦ ꯑꯩꯁꯤꯕꯨ ꯂꯩꯁꯥꯕꯤꯒ ꯃꯥꯟꯗ꯭ꯔꯕꯣ ꯅꯨꯄꯤ ꯑꯗꯨꯅ ꯑꯗꯨꯝꯅ ꯃꯔꯩꯒ ꯀꯣꯜꯂꯒ ꯈꯨꯝꯂꯛꯄꯗꯨꯗ ꯇꯣꯝꯆꯧꯁꯨ ꯍꯦꯟꯖꯤꯜꯂꯛꯏ ꯏꯕꯦꯝꯃ ꯅꯪꯁꯤ ꯅꯁꯛ ꯅꯇꯧꯁꯨ ꯐꯅ ꯐꯖꯩ ꯑꯗꯨ ꯏꯕꯦꯝꯃꯒꯤ ꯃꯤꯠ ꯑꯗꯨꯗ ꯑꯩꯁꯤꯕꯨ ꯌꯥꯝ ꯑꯍꯜ ꯑꯣꯏꯅ ꯎꯔꯕ ꯖꯥꯠꯂꯣ ꯑꯩꯁꯨ ꯅꯍꯥ ꯌꯥꯝꯅ ꯑꯣꯏꯔꯤ ꯀꯩꯅꯣꯅꯦ ꯍꯩꯃꯥ ꯈꯨꯔꯥꯁꯦ ꯋꯥꯔꯤ ꯁꯥꯟꯅꯕꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ ꯑꯁꯤ ꯍꯥꯏꯔꯒ ꯔꯥꯁꯤ ꯂꯩꯕꯤꯗꯨ ꯅꯣꯛꯂꯤ ꯅꯨꯡꯉꯥꯏꯕꯅꯤ ꯑꯗꯨ ꯏꯕꯦꯝꯃ ꯁꯛ ꯐꯖꯕꯤꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯤ ꯁꯨꯝ ꯈꯪꯅꯁꯤꯗꯅ ꯑꯍꯜ ꯅꯨꯄꯥ ꯑꯗꯨꯅ ꯃꯃꯤꯡ ꯍꯪꯖꯤꯜꯂꯛꯄ ꯑꯗꯨꯗ ꯔꯥꯁꯤ ꯂꯩꯕꯤꯁꯨ ꯏꯔꯥꯡ ꯑꯃꯒ ꯂꯣꯏꯅꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯑꯩꯒꯤ ꯏꯃꯤꯡꯕꯨꯗꯤ ꯔꯥꯁꯤ ꯂꯩꯕꯤ ꯀꯧꯏ ꯑꯗꯣ ꯈꯨꯔꯥꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕꯤꯒꯦ ꯏꯕꯦꯝꯃ ꯔꯥꯁꯤ ꯂꯩꯕꯤ ꯑꯩꯒꯤ ꯃꯤꯡꯕꯨꯗꯤ ꯇꯣꯝꯆꯧ ꯀꯧ ꯑꯗꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯨꯔꯥ ꯀꯧꯕꯗꯨ ꯄꯛꯆꯗꯦ ꯑꯗꯨꯏ ꯁꯔꯨꯛꯇ ꯇꯥꯗ ꯑꯣꯏꯅ ꯀꯧꯕꯗꯤ ꯀꯔꯤ ꯀꯥꯏ ꯇꯥꯗ ꯀꯧꯕꯗꯒꯤꯗꯤ ꯈꯨꯔꯥ ꯀꯧꯕꯁꯤꯅ ꯅꯨꯡꯁꯤꯕ ꯌꯥꯝꯅ ꯍꯦꯜꯂꯦ ꯑꯗꯨꯅꯅꯤ ꯑꯩꯅ ꯈꯨꯔꯥ ꯍꯥꯏꯅ ꯀꯧꯖꯔꯤꯕꯁꯦ ꯅꯨꯡꯁꯤꯕꯒ ꯍꯥꯏꯔꯛꯄꯗꯨꯗ ꯇꯣꯝꯆꯧꯁꯨ ꯐꯠ ꯍꯦꯛꯇ ꯍꯪꯖꯤꯜꯂꯤ ꯑꯗꯣ ꯑꯩꯈꯣꯏ ꯔꯥꯁꯤ ꯂꯩꯕꯤꯕꯨ ꯅꯨꯡꯁꯤꯅꯕꯒ ꯂꯩꯕꯤꯔꯕ꯭ꯔꯣ ꯍꯩꯃꯥ ꯈꯨꯔꯥꯁꯤꯗꯤ ꯁꯨꯝꯗ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯤꯕꯣ ꯃꯃꯩ ꯊꯪꯗꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯀꯥꯏꯅ ꯍꯥꯏꯔꯛꯀꯗꯕ ꯃꯥꯟꯁꯤꯜꯂꯛꯏꯀꯣ ꯔꯥꯁꯤ ꯂꯩꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯇꯣꯝꯆꯧ ꯃꯥꯅ ꯍꯦꯛ ꯄꯥꯝꯖꯕꯤ ꯍꯥꯏꯕꯗꯨ ꯊꯣꯛꯂꯤ ꯏꯕꯦꯝꯃꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯒ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯂꯥꯏꯕꯛ ꯌꯦꯡꯕ ꯌꯥꯏꯗꯅ ꯍꯣꯏ ꯂꯥꯏꯕꯛ ꯌꯦꯡꯕꯕꯨꯗꯤ ꯌꯥꯏꯌꯦ ꯑꯗꯣ ꯈꯨꯔꯥꯁꯤ ꯑꯩꯈꯣꯏ ꯄꯥꯕꯗꯒꯤꯕꯨ ꯍꯦꯟꯅ ꯑꯍꯜ ꯑꯣꯏꯔꯕꯗꯣ ꯔꯥꯁꯤ ꯂꯩꯕꯤꯒꯤ ꯋꯥꯗꯨꯗ ꯇꯣꯝꯆꯧꯗꯨ ꯈꯣꯟꯖꯦꯜ ꯈꯔ ꯀꯜꯂꯞꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯍꯦꯔ ꯔꯥꯁꯤ ꯂꯩꯕꯤ ꯅꯨꯡꯁꯤꯅꯕꯗꯕꯨ ꯑꯉꯥꯡ ꯑꯍꯜ ꯂꯩꯕ꯭ꯔꯣ ꯅꯨꯡꯕꯨ ꯅꯨꯡꯁꯤꯅꯔꯕꯗꯤ ꯑꯗꯨꯝ ꯂꯣꯏꯅ ꯌꯥꯕꯅꯤ ꯇꯣꯝꯆꯧꯒꯤ ꯋꯥꯗꯨꯗ ꯔꯥꯁꯤ ꯂꯩꯕꯤꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯑꯍꯜ ꯑꯣꯏꯖꯔꯕꯁꯨ ꯑꯩꯕꯨ ꯂꯨꯅ ꯊꯝꯕꯤꯒꯅꯤꯕ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ ꯈꯨꯔꯥ ꯔꯥꯁꯤ ꯂꯩꯕꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗꯗꯤ ꯇꯣꯝꯆꯧꯗꯣ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯤ ꯏꯕꯦꯝꯃ ꯔꯥꯁꯤ ꯂꯩꯕꯤ ꯅꯪꯅꯕꯨ ꯑꯩꯉꯣꯟꯗ ꯌꯥꯕꯤꯅꯦ ꯍꯥꯏꯔꯕꯗꯤ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯦ ꯌꯥꯕ ꯌꯥꯔꯕꯗꯤ ꯑꯩꯗꯤ ꯉꯁꯤꯃꯛ ꯍꯦꯛꯇ ꯌꯨꯝꯗ ꯄꯨꯁꯤꯟꯕꯁꯨ ꯉꯝꯒꯅꯤ ꯃꯌꯨꯝ ꯄꯥꯅꯤꯡꯕꯅ ꯉꯥꯎꯔꯕꯤ ꯔꯥꯁꯤ ꯂꯩꯕꯤꯗꯤ ꯇꯣꯝꯆꯧꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕ ꯅꯨꯄꯥ ꯍꯥꯏꯕꯗꯣ ꯍꯦꯛ ꯊꯣꯛꯏꯗ ꯈꯔ ꯑꯍꯜ ꯑꯣꯏꯖꯔꯕꯁꯨ ꯅꯨꯄꯥ ꯌꯥꯝꯅ ꯊꯣꯛꯑꯦ ꯍꯥꯏꯕ ꯃꯊꯃꯣꯏꯁꯨ ꯌꯥꯝꯅ ꯁꯦꯡꯂꯝꯗꯧꯕ ꯃꯥꯜꯂꯤ ꯑꯩꯕꯨ ꯃꯁꯤꯒꯤ ꯑꯍꯜ ꯑꯁꯤꯗ ꯑꯣꯏꯅ ꯍꯦꯛꯇ ꯂꯩꯁꯤꯜꯂꯁꯤꯔꯅꯦ ꯔꯥꯁꯤ ꯂꯩꯕꯤꯗꯨ ꯑꯁꯨꯝꯅ ꯃꯊꯟꯇ ꯍꯥꯏꯖꯔꯕ ꯃꯇꯨꯡ ꯇꯣꯝꯆꯧꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯈꯨꯔꯥ ꯉꯁꯤꯇꯁꯨ ꯊꯦꯡꯅꯕꯗ ꯃꯉꯥꯏꯔꯤ ꯑꯗꯨꯒ ꯌꯨꯝꯗ ꯄꯨꯁꯤꯜꯂꯒꯦ ꯍꯦꯛꯇ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ ꯈꯔ ꯈꯖꯤꯛ ꯊꯨꯃꯟꯗ꯭ꯔꯣ ꯍꯣꯔꯦꯟ ꯈꯨꯔꯥꯒꯤ ꯏꯅꯦꯒ ꯏꯆꯥꯒꯅ ꯑꯩꯕꯨ ꯑꯃꯨꯛ ꯐꯨꯗꯨꯅ ꯇꯥꯟꯊꯣꯛꯄꯤꯔꯛꯂꯕꯗꯤ ꯀꯝꯗꯧꯅꯤ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯁꯤꯈꯤꯕ ꯌꯥꯝꯅ ꯀꯨꯏꯔꯤ ꯏꯆꯥ ꯅꯨꯄꯥ ꯑꯃꯈꯛꯇꯤ ꯂꯩꯌꯦ ꯃꯥꯁꯨ ꯃꯃꯥꯇꯣꯟ ꯑꯃ ꯄꯨꯁꯤꯜꯂꯣꯅ ꯍꯥꯏꯔꯤꯁꯦ
ꯐꯅ ꯀꯨꯏꯔꯕꯅꯤ ꯑꯗꯨꯗ ꯉꯍꯥꯟ ꯃꯈꯩ ꯅꯨꯄꯤ ꯂꯩꯇꯕ ꯑꯗꯨꯗ ꯄꯨꯁꯤꯟꯗꯕꯤ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯔꯥꯁꯤ ꯂꯩꯕꯤ ꯅꯪꯒ ꯊꯦꯡꯅꯔꯦꯗꯅ ꯑꯗꯣ ꯈꯨꯔꯥ ꯉꯁꯤꯗ ꯊꯦꯡꯅꯔꯒ ꯌꯨꯝꯗ ꯄꯨꯁꯤꯟꯕ ꯍꯥꯏꯕꯗꯨꯗꯤ ꯈꯔ ꯈꯖꯤꯛ ꯊꯨꯃꯜꯂꯤ ꯑꯗꯨꯅ ꯑꯩꯁꯨ ꯉꯁꯤꯁꯦ ꯋꯥꯈꯜ ꯃꯆꯥ ꯑꯃꯇꯪ ꯈꯟꯊꯖꯈꯤꯒꯦ ꯑꯗꯨꯒ ꯍꯌꯦꯡ ꯃꯔꯣꯜ ꯍꯥꯏꯖꯔꯛꯑꯒꯦ ꯉꯁꯤꯒꯤꯗꯤ ꯊꯦꯡꯂꯤ ꯍꯟꯖꯈ꯭ꯔꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯄꯤꯔꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯔꯥꯁꯤ ꯂꯩꯕꯤꯗꯨ ꯆꯠꯈ꯭ꯔꯦ ꯇꯣꯝꯆꯧꯁꯨ ꯂꯥꯎꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯔꯥꯁꯤ ꯂꯩꯕꯤ ꯑꯩ ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯥꯛꯀꯦ ꯅꯪꯁꯨ ꯂꯥꯛꯎꯀꯣ ꯍꯣꯏ ꯈꯨꯔꯥ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯦ ꯇꯣꯝꯆꯧꯗꯨ ꯔꯥꯁꯤ ꯂꯩꯕꯤꯅ ꯁꯣꯏꯗꯅ ꯂꯥꯛꯀꯦ ꯍꯥꯏꯔꯝꯕ ꯑꯗꯨꯗ ꯃꯥꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗ ꯍꯟꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯝꯆꯧ ꯑꯃꯗꯤ ꯔꯥꯁꯤ ꯂꯩꯕꯤ ꯑꯅꯤꯗꯨ ꯉꯔꯥꯡ ꯃꯈꯣꯏ ꯑꯅꯤꯅ ꯊꯦꯡꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯊꯦꯡꯅꯔꯝꯃꯤ ꯇꯣꯝꯆꯧꯅ ꯔꯥꯁꯤ ꯂꯩꯕꯤ ꯅꯪꯕꯨ ꯉꯔꯥꯡ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯀꯔꯤ ꯈꯜꯂꯤꯕꯒꯦ ꯈꯨꯔꯥ ꯑꯩꯁꯨ ꯉꯔꯥꯡꯁꯦ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯑꯁꯨꯝꯅ ꯂꯦꯞꯂꯤ ꯃꯗꯨꯗꯤ ꯃꯇꯝ ꯈꯔ ꯈꯨꯔꯥꯒ ꯑꯩꯈꯣꯏꯅꯤ ꯂꯣꯏꯅꯈꯤꯁꯤ ꯑꯗꯨꯒ ꯈꯨꯔꯥꯒꯤ ꯄꯨꯛꯆꯦꯜꯁꯨ ꯍꯥꯟꯅ ꯈꯪꯖꯈꯤꯒꯦ ꯈꯨꯔꯥꯒꯤ ꯄꯨꯛꯆꯦꯜ ꯈꯪꯂꯕ ꯃꯇꯨꯡ ꯑꯩꯕꯨ ꯈꯨꯔꯥꯒꯤ ꯌꯨꯝꯗ ꯄꯨꯕ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯌꯥꯒꯦ ꯔꯥꯁꯤ ꯂꯩꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯝꯆꯧ ꯍꯔꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯌꯥꯏ ꯌꯥꯏ ꯅꯪꯅ ꯑꯩꯒꯤ ꯄꯨꯛꯆꯦꯜ ꯍꯥꯟꯅ ꯈꯪꯈꯤꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯕꯨ ꯔꯥꯁꯤ ꯂꯩꯕꯤ ꯃꯇꯝ ꯌꯥꯝ ꯁꯥꯡꯅ ꯂꯧꯕꯗꯤ ꯌꯥꯗꯦꯀꯣ ꯈꯨꯔꯥ ꯑꯩ ꯃꯇꯝ ꯌꯥꯝ ꯁꯥꯡꯅ ꯀꯩꯁꯨ ꯂꯧꯖꯔꯣꯏ ꯑꯗꯨꯝꯅ ꯔꯥꯁꯤ ꯂꯩꯕꯤ ꯑꯃꯗꯤ ꯇꯣꯝꯆꯧ ꯑꯅꯤꯅ ꯎꯅꯗꯨꯅ ꯂꯩꯔꯤꯉꯩ ꯈꯔ ꯂꯥꯞꯇꯛꯅ ꯁꯥꯃꯨ ꯂꯥꯛꯂꯤꯕꯗꯨ ꯇꯣꯝꯆꯧ ꯑꯃꯗꯤ ꯔꯥꯁꯤ ꯂꯩꯕꯤ ꯑꯅꯤꯅꯁꯨ ꯎꯔꯝꯃꯤ ꯇꯣꯝꯆꯧꯗꯨ ꯃꯆꯥꯅꯨꯄꯥ ꯁꯥꯃꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯨꯝꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯗꯨꯗ ꯔꯥꯁꯤ ꯂꯩꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯔꯥꯁꯤ ꯂꯩꯕꯤ ꯑꯩ ꯉꯁꯤꯒꯤꯗꯤ ꯍꯟꯈ꯭ꯔꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯀꯒꯦ ꯔꯥꯁꯤ ꯂꯩꯕꯤꯁꯨ ꯃꯥꯅ ꯑꯍꯜ ꯅꯨꯄꯥ ꯑꯃꯒ ꯎꯅꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯁꯥꯃꯨꯅ ꯈꯪꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯄꯥꯈꯠꯆꯔꯤꯕꯅꯤ ꯑꯗꯨꯕꯨ ꯇꯣꯝꯆꯧꯅ ꯍꯜꯂꯒꯦ ꯍꯥꯏꯔꯛꯄꯗꯨꯗ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯈꯨꯔꯥ ꯍꯟꯕꯤꯔꯣ ꯑꯩꯁꯨ ꯍꯟꯈ꯭ꯔꯒꯦ ꯇꯣꯝꯆꯧꯗꯨ ꯃꯆꯥꯅꯨꯄꯥꯅ ꯈꯪꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯄꯥꯛꯊꯗꯨꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗꯒꯤ ꯃꯌꯨꯝꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯍꯧ ꯊꯥꯕ ꯃꯈꯩ ꯆꯦꯟꯈꯤ ꯔꯥꯁꯤ ꯂꯩꯕꯤꯗꯨ ꯇꯣꯝꯆꯧꯅ ꯆꯠꯈ꯭ꯔꯕ ꯑꯗꯨꯗꯗꯤ ꯅꯦꯅꯥ ꯍꯦꯛ ꯇꯥꯏ ꯑꯗꯨꯒ ꯃꯥꯅ ꯂꯩꯔꯝꯕ ꯃꯐꯝꯗꯨꯒꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯠꯊꯣꯛꯂꯒ ꯂꯩ ꯇꯁꯦꯡꯕꯗꯤ ꯇꯣꯝꯆꯧ ꯑꯁꯤ ꯁꯥꯃꯨꯒꯤ ꯑꯄꯣꯛꯄ ꯃꯄꯥꯅꯤ ꯍꯥꯏꯕꯗꯤ ꯔꯥꯁꯤ ꯂꯩꯕꯤꯅꯁꯨ ꯈꯪꯂꯝꯗꯦ ꯇꯣꯝꯆꯧꯁꯨ ꯃꯥꯒꯤ ꯃꯄꯥ ꯇꯣꯝꯆꯧ ꯃꯥꯟꯕ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯎꯅꯗꯨꯅ ꯂꯩꯕꯗꯨ ꯈꯔ ꯂꯥꯞꯇꯛꯅ ꯎꯈ꯭ꯔꯕꯅꯤ ꯁꯥꯃꯨꯁꯨ ꯃꯄꯥ ꯍꯣꯏꯅ ꯂꯩꯈꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯑꯀꯣꯏꯕ ꯑꯗꯨꯋꯥꯏꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯁꯥꯃꯨ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯍꯧꯖꯤꯛꯀꯤꯗꯨ ꯑꯩꯈꯣꯏ ꯄꯥꯕꯨ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈ꯭ꯔꯦꯗ ꯅꯠꯇꯕ ꯆꯥꯠꯂꯅꯤ ꯀꯗꯣꯝꯗ ꯆꯦꯟꯈ꯭ꯔꯦ ꯃꯁꯛꯇꯨ ꯍꯦꯛ ꯐꯖꯅ ꯎꯔꯝꯂꯕꯗꯤ ꯐꯒꯗꯕꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯔꯥꯁꯤ ꯂꯩꯕꯤꯗꯨ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯔꯒ ꯁꯥꯃꯨꯕꯨ ꯀꯧꯔꯛꯂꯝꯃꯤ ꯍꯣꯇꯥ ꯁꯥꯃꯨ ꯑꯩ ꯁꯣꯝꯗ ꯂꯩꯔꯦ ꯅꯥꯀꯜꯗꯒꯤ ꯔꯥꯁꯤ ꯂꯩꯕꯤꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯁꯥꯃꯨꯗꯨ ꯑꯣ ꯔꯥꯁꯤ ꯂꯩꯕꯤ ꯅꯪ ꯑꯗꯣꯝꯗ ꯂꯩꯔꯕ꯭ꯔꯣ ꯑꯩ ꯂꯥꯛꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯃꯨꯗꯨ ꯔꯥꯁꯤ ꯂꯩꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯔꯥꯁꯤ ꯂꯩꯕꯤꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯑꯩꯅ ꯁꯣꯝꯗ ꯂꯩꯔꯒ ꯇꯥ ꯁꯥꯃꯨꯗꯤ ꯑꯁꯣꯝ ꯅꯥꯀꯜꯗ ꯑꯩꯕꯨ ꯊꯤꯔꯨꯔꯤꯕ ꯑꯣꯏꯔꯦ ꯍꯣꯏ ꯑꯩꯗꯤ ꯅꯪ ꯑꯁꯣꯝ ꯅꯥꯀꯜꯗ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦꯅ ꯆꯪꯉꯨꯔꯤꯅꯦ ꯑꯗꯨ ꯔꯥꯁꯤ ꯂꯩꯕꯤ ꯑꯁ꯭ꯋꯥꯏꯁꯤꯗ ꯂꯩꯔꯝꯕ ꯅꯨꯄꯤꯒ ꯅꯨꯄꯥꯒꯗꯣ ꯅꯪ ꯃꯁꯛ ꯎꯍꯧꯕ꯭ꯔꯣ ꯁꯥꯃꯨꯅ ꯎꯍꯧꯕ꯭ꯔꯥ ꯍꯪꯂꯛꯂꯤꯕ ꯑꯗꯨ ꯔꯥꯁꯤ ꯂꯩꯕꯤꯒ ꯇꯣꯝꯆꯧꯒ ꯂꯩꯕ ꯑꯗꯨꯅꯤ ꯈꯪꯂꯕꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯇꯥ ꯁꯥꯃꯨ ꯑꯁꯣꯝ ꯅꯥꯀꯜꯗꯗꯤ ꯀꯅꯥꯁꯨ ꯂꯩꯈꯤꯗꯦꯅ ꯉꯁꯥꯏꯗꯒꯤ ꯑꯩ ꯈꯛꯇꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤ ꯀꯅꯥꯁꯨ ꯂꯥꯛꯈꯤꯗꯦ ꯍꯥꯏꯕ ꯑꯗꯨꯗ ꯁꯥꯃꯨꯗꯨ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯩꯕꯨ ꯑꯩꯈꯣꯏ ꯄꯥꯕ ꯃꯥꯟꯕ ꯑꯃꯗꯤ ꯎꯈꯤꯗ ꯑꯗꯨꯒ ꯔꯥꯁꯤ ꯂꯩꯕꯤꯅꯗꯤ ꯀꯅꯥꯁꯨ ꯂꯥꯛꯈꯤꯗꯦ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯁꯥꯃꯨꯅ ꯑꯗꯨꯝꯅ ꯎꯪꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯔꯥꯁꯤ ꯂꯩꯕꯤꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯇꯥ ꯁꯥꯃꯨ ꯀꯔꯤ ꯇꯧꯔꯒꯦ ꯅꯪꯅ ꯁꯣꯝꯗ ꯌꯦꯡꯂꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕ ꯑꯗꯨꯕꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯁꯣꯝꯗ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯂꯩꯈꯤꯕꯒꯨꯝ ꯇꯧꯕ ꯑꯗꯨꯗ ꯁꯨꯝ ꯌꯦꯡꯕꯅꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯥꯛꯇꯦ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯊꯥꯖꯗ꯭ꯔꯤꯔꯣꯕ ꯊꯥꯖꯗꯕꯩ ꯋꯥ ꯅꯠꯇꯦꯗ ꯔꯥꯁꯤ ꯂꯩꯕꯤ ꯑꯩꯒꯤ ꯃꯤꯠꯅ ꯁꯨꯝ ꯄꯪꯎ ꯎꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩꯁꯨ ꯍꯟꯈ꯭ꯔꯒꯦ ꯅꯪꯁꯨ ꯍꯟꯈ꯭ꯔꯣ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯤ ꯁꯥꯃꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯃꯄꯥ ꯇꯣꯝꯆꯧꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯄꯥꯕꯕꯨ ꯉꯁꯤ ꯀꯗꯥꯏꯗ ꯆꯠꯂꯨꯒꯦ ꯇꯣꯝꯆꯧꯁꯨ ꯀꯔꯤ ꯑꯃꯠꯇ ꯆꯠꯇꯕ ꯁꯥꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯏꯄꯥꯒꯤ ꯁꯥꯃꯨ ꯏꯄꯥꯗꯤ ꯉꯁꯤ ꯀꯔꯤꯁꯨ ꯆꯠꯇꯦꯅꯦ ꯉꯁꯥꯏ ꯉꯥꯏꯍꯥꯛꯇꯤ ꯅꯪꯒꯤ ꯃꯥꯃ ꯇꯣꯂꯝꯃꯨꯗꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯨꯗ ꯑꯅꯥꯕ ꯍꯪꯕ ꯉꯥꯏꯍꯥꯛꯇꯤ ꯆꯠꯂꯨꯏ ꯑꯗꯨꯗꯒꯤ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯤꯅꯦ ꯄꯥꯕꯁꯨ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯇꯦ ꯍꯥꯏꯔꯤ ꯑꯗꯨꯒ ꯉꯁꯥꯏ ꯄꯥꯕ ꯃꯥꯟꯕ ꯑꯃ ꯎꯈꯤꯕꯗꯨꯅ ꯀꯅꯥ ꯑꯣꯏꯔꯕ ꯖꯥꯠꯅꯣꯅꯦ ꯇꯣꯝꯆꯧꯅ ꯃꯆꯥꯅꯨꯄꯥ ꯁꯥꯃꯨꯗ ꯑꯁꯨꯝꯅ ꯍꯪꯖꯤꯜꯂꯤ ꯏꯄꯥꯒꯤ ꯁꯥꯃꯨ ꯀꯅꯥꯅꯣꯅꯦ ꯅꯪꯅ ꯎꯈꯤ ꯍꯥꯏꯔꯤꯕꯗꯨꯅ
ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯄꯥꯕꯅ ꯈꯪꯂꯔꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯆꯥꯅꯨꯄꯥ ꯆꯪꯈ꯭ꯔꯕ ꯃꯇꯨꯡ ꯇꯣꯝꯆꯧꯗꯨ ꯅꯣꯛꯂꯒ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯉꯁꯤꯗꯤ ꯑꯩꯅ ꯃꯃꯥꯇꯣꯟ ꯎꯅꯔꯤꯉꯩ ꯏꯆꯥꯅꯨꯄꯥꯅ ꯐꯥꯗꯧꯕ ꯈꯖꯤꯛꯇ ꯋꯥꯠꯂꯤꯗ ꯏꯆꯥꯅꯨꯄꯥꯒꯤ ꯃꯃꯥꯡꯗ ꯆꯨꯞꯄꯝꯅꯤꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯧꯗꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯊꯟꯇ ꯅꯣꯛꯂꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯗꯨꯝ ꯍꯧꯈꯤ ꯔꯥꯁꯤ ꯂꯩꯕꯤꯁꯨ ꯃꯄꯥ ꯃꯆꯥ ꯑꯅꯤꯕꯨ ꯃꯐꯝ ꯃꯇꯝ ꯍꯣꯡꯗꯨꯅ ꯑꯗꯨꯃꯛ ꯎꯅꯔꯝꯃꯤ ꯇꯣꯝꯆꯧ ꯑꯁꯤ ꯁꯥꯃꯨꯒꯤ ꯑꯄꯣꯛꯄ ꯃꯄꯥꯅꯤ ꯍꯥꯏꯕ ꯃꯁꯛ ꯈꯪꯗꯕꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯃꯛ ꯎꯅꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯇꯣꯝꯆꯧ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯆꯧꯗꯨ ꯃꯈꯨꯠꯇ ꯐꯖꯕ ꯉꯥꯖꯥꯎ ꯑꯃ ꯌꯥꯟꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯄꯥ ꯇꯣꯝꯆꯧꯅ ꯉꯥꯖꯥꯎ ꯑꯃ ꯌꯥꯟꯗꯨꯅ ꯊꯣꯡꯒꯥꯗꯒꯤ ꯆꯪꯂꯛꯂꯤꯕꯗꯨ ꯃꯆꯥꯅꯨꯄꯥ ꯁꯥꯃꯨꯅ ꯎꯔꯝꯃꯤ ꯁꯥꯃꯨꯗꯨ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯄꯥꯕꯁꯤ ꯃꯣꯟꯗꯥꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯃꯈꯨꯠꯇ ꯉꯥꯖꯥꯎ ꯑꯃꯒ ꯌꯥꯜꯂꯒ ꯍꯜꯂꯛꯂꯤꯕꯁꯤꯕꯣ ꯍꯥꯏꯅ ꯃꯄꯥ ꯇꯣꯝꯆꯧꯁꯨ ꯌꯧꯁꯤꯜꯂꯛꯏ ꯁꯥꯃꯨꯅ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯄꯥꯕꯁꯤ ꯃꯣꯟꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ ꯃꯥꯏꯊꯣꯡꯒꯁꯦ ꯃꯣꯃꯟꯀ ꯅꯣꯛꯂꯒ ꯍꯜꯂꯛꯂꯤꯕꯁꯤꯕꯨ ꯏꯃꯥꯇꯣꯟ ꯑꯃ ꯊꯦꯡꯅꯔꯛꯂꯕ ꯖꯥꯠꯂꯣ ꯃꯆꯥꯅꯨꯄꯥ ꯁꯥꯃꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯇꯣꯝꯆꯧꯗꯨ ꯅꯣꯛꯐꯦꯠꯀ ꯇꯧꯔꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯏꯄꯥꯒꯤ ꯁꯥꯃꯨ ꯉꯁꯤꯗꯤ ꯏꯄꯥꯁꯤ ꯋꯥꯈꯜꯒꯁꯤ ꯄꯪꯅꯨꯡꯇ ꯅꯨꯡꯉꯥꯏꯅꯍꯦ ꯑꯗꯨꯅꯅꯤ ꯏꯄꯥꯅ ꯉꯥꯒ ꯂꯩꯔꯛꯂꯤꯕꯁꯤ ꯑꯩꯁꯨ ꯉꯁꯥꯏꯅ ꯈꯜꯂꯦꯕ ꯄꯥꯕꯁꯦ ꯉꯥꯒ ꯂꯩꯔꯒ ꯍꯜꯂꯛꯑꯦꯅ ꯑꯗꯣ ꯄꯥꯕꯅ ꯑꯗꯨꯛ ꯌꯥꯝꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯔꯤꯕ ꯑꯗꯨꯒꯤ ꯃꯔꯝꯗꯣ ꯅꯆꯥꯗꯁꯨ ꯈꯔ ꯍꯥꯏꯌꯨꯗꯅ ꯍꯥꯏ ꯏꯄꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗꯤ ꯍꯣꯔꯦꯟ ꯁꯣꯏꯗꯅ ꯈꯪꯂꯅꯤ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯏꯄꯥꯅ ꯂꯩꯔꯛꯂꯤꯕ ꯉꯥꯁꯤ ꯑꯗꯨꯝ ꯁꯦꯝꯗꯣꯛꯂꯒꯅꯦ ꯍꯥꯎꯅ ꯊꯣꯡꯂꯝꯃꯨ ꯀꯩꯅꯣ ꯄꯥꯕꯕꯨ ꯑꯃꯨꯛ ꯆꯠꯊꯣꯛꯂꯨꯈꯤꯒꯗꯧꯔꯤꯕ꯭ꯔꯥ ꯏꯄꯥꯒꯤ ꯁꯥꯃꯨ ꯏꯄꯥ ꯑꯃꯨꯛ ꯆꯠꯊꯣꯛꯂꯨꯈꯤꯒꯗꯧꯔꯤꯕꯅꯤꯅꯦ ꯉꯥꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯊꯤꯟꯖꯤꯜꯂꯨꯒꯦ ꯍꯥꯏꯗꯅ ꯆꯪꯂꯛꯄꯅꯤ ꯁꯤꯁꯦ ꯈꯔ ꯍꯥꯎꯅ ꯊꯣꯡꯂꯝꯃꯨꯀꯣ ꯏꯄꯥ ꯆꯠꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯆꯧꯗꯨ ꯑꯃꯨꯛ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤ ꯁꯥꯃꯨꯗꯨ ꯃꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯈꯔ ꯆꯤꯡꯅꯔꯞ ꯇꯧꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯄꯥꯕꯅ ꯉꯥꯁꯦ ꯍꯥꯎꯅ ꯊꯣꯡꯂꯝꯃꯨ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯤꯕ ꯑꯁꯤꯕꯨ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯤꯕ ꯖꯥꯠꯅꯣꯅꯦ ꯅꯠꯇ꯭ꯔꯒ ꯄꯥꯕꯁꯦ ꯃꯆꯥ ꯑꯩ ꯈꯪꯍꯟꯗꯕꯤ ꯂꯣꯟꯅ ꯏꯃꯥꯇꯣꯟ ꯑꯃꯒ ꯀꯣꯏꯔꯕ ꯖꯥꯠꯂꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯃꯨ ꯉꯥ ꯑꯗꯨꯕꯨ ꯁꯦꯝꯂꯨꯅꯕ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯑꯁꯣꯝꯗꯅ ꯔꯥꯁꯤ ꯂꯩꯕꯤꯗꯨ ꯄꯣꯠꯌꯣꯝ ꯑꯃꯒ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯇꯣꯝꯆꯧꯕ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯔꯥꯁꯤ ꯂꯩꯕꯤ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯃꯗꯨꯒꯤ ꯑꯍꯜ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕꯁꯦ ꯑꯩꯅ ꯉꯥꯏꯔꯛꯂꯤꯕꯁꯦ ꯐꯅꯗꯤ ꯀꯣꯏꯔꯦ ꯍꯥꯏꯕ ꯁꯥꯎꯔꯛꯇꯅ ꯌꯨꯝꯗ ꯑꯃꯨꯛ ꯊꯣꯛ ꯍꯟꯖꯤꯟꯈꯤꯗꯣꯏꯅꯤ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯔꯥꯁꯤ ꯂꯩꯕꯤꯗꯨ ꯁꯥꯎꯅ ꯃꯊꯟꯇ ꯉꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯇꯣꯝꯆꯧꯁꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯍꯥꯏ ꯔꯥꯁꯤ ꯂꯩꯕꯤ ꯑꯩ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯅꯪ ꯁꯥꯎꯅꯨꯀꯣ ꯔꯥꯁꯤ ꯂꯩꯕꯤꯗꯨ ꯃꯃꯥꯏꯒꯗꯨ ꯏꯁꯨꯛ ꯁꯨꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤ ꯁꯥꯎꯔꯣꯏꯗꯣꯏꯅꯣ ꯉꯔꯥꯡ ꯑꯗꯨꯛ ꯐꯖꯅ ꯈꯔ ꯉꯟꯅ ꯂꯥꯛꯎ ꯍꯥꯏꯈ꯭ꯔꯒ ꯑꯁꯨꯛ ꯊꯦꯡꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯔꯥꯁꯤ ꯂꯩꯕꯤꯗꯨ ꯁꯥꯎꯔꯦ ꯈꯪꯂꯕꯅ ꯇꯣꯝꯆꯧꯁꯨ ꯔꯥꯁꯤ ꯂꯩꯕꯤꯕꯨ ꯊꯦꯝꯅꯅꯕ ꯍꯣꯠꯅꯔꯛꯏ ꯇꯣꯝꯆꯧꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗ ꯑꯁꯨꯝꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯔꯥꯁꯤ ꯂꯩꯕꯤ ꯅꯪꯒꯤ ꯑꯗꯨꯛ ꯐꯖꯈ꯭ꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯅ ꯁꯥꯎꯕꯗꯣ ꯌꯥꯝꯅ ꯄꯛꯆꯗꯦ ꯅꯪꯗꯤ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯂꯩꯔꯒꯅꯤ ꯍꯦꯟꯅ ꯄꯛꯆꯩ ꯑꯗꯨꯅ ꯁꯥꯎꯔꯅꯣꯕꯁꯤ ꯁꯥꯎꯕꯒꯤ ꯃꯍꯨꯠꯇ ꯅꯪꯒꯤ ꯉꯧꯔꯣꯛ ꯉꯧꯕ ꯌꯥꯇꯣꯟꯒꯗꯣ ꯈꯖꯤꯛꯇꯪꯒ ꯎꯠꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯣꯕꯁꯦ ꯇꯣꯝꯆꯧꯒꯤ ꯁꯨꯃꯠ ꯑꯩꯕ ꯋꯥꯍꯩ ꯑꯗꯨꯗ ꯁꯥꯎꯗꯨꯅ ꯂꯩꯔꯝꯕꯤ ꯔꯥꯁꯤ ꯂꯩꯕꯤꯗꯨ ꯃꯈꯥ ꯇꯥꯅ ꯁꯥꯎꯕꯒꯤ ꯄꯥꯡꯒꯜ ꯂꯩꯈꯤꯗ꯭ꯔꯦ ꯔꯥꯁꯤ ꯂꯩꯕꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯁꯨꯝꯕꯁꯨ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯍꯅꯨ ꯂꯝꯆꯥꯁꯦ ꯅꯪꯒꯤ ꯁꯨꯝꯃꯠꯄ ꯋꯥꯍꯩ ꯋꯥꯇꯥ ꯑꯁꯤꯗ ꯑꯩꯁꯦ ꯁꯥꯎꯒꯦꯒ ꯉꯝꯗ꯭ꯔꯦꯕ ꯑꯩꯕꯨ ꯅꯨꯄꯤ ꯁꯨꯝꯕꯒ ꯍꯩꯕ ꯃꯨꯛꯇ ꯍꯟꯈ꯭ꯔꯦꯅꯦ ꯔꯥꯁꯤ ꯂꯩꯕꯤ ꯅꯪꯅ ꯍꯩꯕꯨ ꯍꯩꯇ꯭ꯔꯣ ꯅꯨꯄꯤ ꯁꯨꯝꯕ ꯍꯩꯕꯗꯨꯅꯕꯨ ꯍꯅꯨ ꯂꯝꯆꯥ ꯅꯪꯅ ꯂꯩꯁꯥꯕꯤ ꯑꯩꯕꯨꯁꯨ ꯂꯥꯏꯅ ꯁꯨꯝꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯉꯥꯏꯈꯣꯅꯤ ꯉꯔꯥꯡ ꯉꯟꯅ ꯊꯦꯡꯅꯁꯤ ꯍꯥꯏꯈ꯭ꯔꯒ ꯊꯦꯡꯅ ꯂꯥꯛꯄꯤꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯔꯥꯁꯤ ꯂꯩꯕꯤ ꯑꯩ ꯉꯁꯥꯏꯅ ꯂꯥꯛꯆꯔꯗꯧꯅꯤ ꯑꯗꯨꯗ ꯍꯣꯔꯦꯟ ꯅꯪꯅ ꯆꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯒ ꯏꯆꯥ ꯅꯨꯄꯥꯗ ꯊꯣꯡꯂꯝꯃꯣ ꯍꯥꯏꯗꯅ ꯄꯤꯁꯤꯜꯂꯝꯕꯅꯤ ꯑꯗꯨꯗ ꯈꯔ ꯈꯖꯤꯛ ꯊꯦꯡꯗꯣꯛꯈꯤꯕꯅꯤ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯂꯕꯁꯤꯗꯤ ꯑꯩꯗꯤ ꯈꯨꯔꯥꯅ ꯂꯥꯛꯃꯟꯗꯕꯗꯨꯗ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯁꯤꯔꯥ ꯍꯥꯏꯗꯨꯅ ꯐꯥꯎ ꯈꯜꯂꯨꯔꯕꯅꯤ ꯔꯥꯁꯤ ꯂꯩꯕꯤꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯇꯣꯝꯆꯧꯗꯨ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯏꯁ ꯑꯩ ꯉꯁꯤ ꯔꯥꯁꯤ ꯂꯩꯕꯤꯁꯦ ꯆꯦꯜꯂꯝꯂꯣꯏꯗꯕ ꯈꯖꯤꯛꯇ ꯋꯥꯠꯂꯤꯗ ꯇꯣꯝꯆꯧꯅ ꯑꯗꯨꯝꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯟꯕꯗꯨꯗ ꯔꯥꯁꯤ ꯂꯩꯕꯤꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯀꯔꯤꯅꯣ ꯑꯃꯨꯛ ꯅꯊꯟꯇ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨꯕꯣ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯑꯗꯣ ꯔꯥꯁꯤ ꯂꯩꯕꯤ ꯋꯥꯁꯨ ꯉꯥꯡꯅꯗꯨꯅ ꯂꯩꯔꯒ ꯃꯇꯝꯁꯦ ꯊꯦꯡꯈꯤꯅꯕꯅꯤ ꯑꯗꯨꯅ ꯆꯠꯂꯁꯤꯗꯣ ꯍꯣꯏ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯧ ꯑꯃꯗꯤ ꯔꯥꯁꯤ ꯂꯩꯕꯤ ꯑꯅꯤꯗꯨ ꯇꯣꯝꯆꯧꯒꯤ ꯌꯨꯝꯗ ꯆꯦꯜꯂꯛꯂꯝꯃꯤ ꯌꯨꯝꯗꯅ
Mapa Tomchaudu Thenglaba Phauba Halaktabadudha Samudu Mathanda Asumna Haijari Karino Asuk Thenglaba Si Phaubada Ekoi Pabana Hojik Phauba Yumda Halaktriba Sibu Macha Pakhangai na Tawgadaba Se Mana Oina Tawraga Leiri Samuna Adumna Ngangduna Leiringai Mapanda Mapa Tomchauna Thong Thilaga Kauraklambi Hai Nang Paba Halaklene Thong ase Mukta Hangune Mapana Kaurakliba Taraduna Samudo Asumna Muk Haijai Oh Hanbu Phaude Halaklaba Malini Khoi Baba Se Asi Haiduna Samudo Thong Hangba Thoklaklambi Samuna Thong Hek Hangbaga Mapada Asumna Hairi Karino Paba Masai Nang Thildagi Thokibaduna Asuk Thenglaba Si Phauba Paba Bu Kadai Saluribano Tomchaudu Machanupana Adumna Hanglaklibaduda Khare Ikairap Tawna Asumna Khumlai Ipagi Samu Ipasi Nangi Namaton Loba Chatlubani Mapagi Wadu Tabada Samudi Kokchau Bingai Hakai Ha Kari Haiba Paba Imaton Loba Chatlubani Haiba Hoini Ipa Namaton Loba Chatluribani Samudu Mapagi Matongda Haifit Yengi Aduga Asumna Hairi Baba Imaton Nikadain Leibu Udina Rasi Leibi Ngasai Makai Tomchaugi Marumda Leibana Samuna Udabani Tomchauna Magi Tongda Leiribi Rasi Leibida Asumna Hairi Hai Mamaton Nachanupana Mamaton Gimasak Yengi Hairine Nangbo Anganba Shida Thuglaune Rasi Leibisu Tomchauna Adumna Hairakpaduda Anganbada Thuglai Aduga Samu the Yenglei Hek Yen Kalakbaga Samu Amadi Rasi Leibi Anidu Mamit Kuptani Yeng Nadunalei Ngasai Makai Rasi Leibisu Mamai Dunon Haduna Leibana Tomchaugi Machanupadugi Masak Udabani Adubu Tomchaugi Machanupa Adu Maga Nungshinariba Samu Oiduna Leiramba Aduda Rasi Leibisu Ingangaklami Samudu Mapana Magi Mamatone Haiduna Puraklibadu Rasi Leibi Oiramba Aduda Thamo Yamna Kairami Aduga Thajaba Sungam Namdi Samuna Peri Peri Tauduna Asumna Hairi Rasi Leibi Nang Aikoi Pabada Tasing Nasilaklaba Haidura Machana Mamaton Giminga Kanglamba Aduda Tomchauna Asumna Hairi Ipagi Samu Nati Ichaba Namatonchi Hana Masak Khangbro Samu Duning Bakaina Makolga Ning Nik Launa Mapada Asumna Khumlei Oi Baba Rasi Leibise Ai Hana Masak Munda Khangi Mapa Tomchauna Machanupada Asumna Buk Hairi Ipagi Samu Ichana Namatonda Hana Rasi Leibi Haiduna Maming Kauram Labasu Nasidagidi Rasi Leibi Haina Maming Kaurana Hojikti Rasi Leibise Ipana Chelaklabarina Nangi Namaton Haidu Oire Aduna Imaton Haina Kauroko Samudi Mapa Tomchaugi Wahai Aduda Amuke Hen Thamoi Kaiba Haibadu Oikri Samu Peri Peri Tauduna Asumna Khumlai Hoi Paba Ngasidagidi Rasi Leibise Paba da Chelaklabanina Nachanasu Imaton Haiduna Kaujaraki Rasi Leibidi Mana Chelaklibanu Pado Maga Nungshinariba Samu Ki Mapa Oirambaduda Wa Machet Ama Phauba Ngangdana Domina do Maglep Tuna Lady Machanupa Samuna Pukning Nungsina Peri Peri Gatauriba Aduda Mapa Tomchauna Asumna Hairi Ahigi Ichanupa Se Kaya da Nungsikrabanu Yemunise Mapa Aina Mamato Nama Pushilakpa Sida Mapukning Ganukshidana Tawine Se Tomchaudu Rasi Leibida Onchenduna Asumna Hairi Hai Mamato Nachanupa Se Nang na Yum Mashida Lakpa Sida Mapukning Ganukshidana Tauriba Se Nang bana Chanupasi Amukta Harau Harau Nakawiyudana Rasi Leibisu Tomchauna Adumna Hairakpa Duda Samuda Asumna Kauri Imagi Samua Ngasidagi Aisi Nangi Nama Oirabaniko Aduna Imani Ichabu Nungsina Kaugi Imagi Samu Samu Su Kumningda Kapli Tauduna Kumlei Kay Haiki Maton Machanupaga Magi Nupiga Ki Matau Adubu Uraga Tomchauna Asumna Hairi Namana Chagi Matau Si Uraga Ai Dum Pukning Si Khang Nong Nung Si Deina Kap Tung Kap Ning Lei Asi Haiduna Tomchauda Kap Thori Baba Imaton Si Mapanda Koina Lehandan Imong Do Oina Pushin Biru Nacha Baba Ka Imaton Ga Nachana Ba Chak Thi Jaram Lagi Hoi Icha Su Chak Thiruru Baba Ga Namaton Ga Su Changlak Lagi Samudu Kapla Ga Sakhom Da Chak Thi Ba Changki Samu Chakhom Da Kapla Duna Chak Thiri Sak Thina Mathanta Asumna Su Haijai Baba Na Machanupa Aiga Nungshina Jaribi Rasi Leibise Chilaklabuko Ngasidagidi Rasi Leibise Aigi Imaton Oiragadabani Asi Haiduna Samudu Chak Thina Kapjai Aduga Amuksu Asumna Hairi Baba Nangsu
ꯅꯆꯥꯅꯨꯄꯥ ꯑꯩꯒ ꯅꯨꯡꯁꯤꯅꯖꯕꯤ ꯔꯥꯁꯤ ꯂꯩꯕꯤꯁꯦ ꯅꯠꯇ꯭ꯔꯕꯗꯤ ꯏꯃꯥꯇꯣꯟ ꯑꯣꯏꯅꯕ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯑꯣꯏꯔꯦꯀꯣ ꯑꯗꯨꯒ ꯔꯥꯁꯤ ꯂꯩꯕꯤ ꯅꯪꯁꯨ ꯑꯩꯒ ꯅꯨꯡꯁꯤꯅꯅ ꯑꯩꯒꯤ ꯄꯥꯕꯗ ꯍꯦꯛꯇ ꯂꯩꯁꯤꯜꯂꯛꯄꯅꯦꯕ ꯍꯧꯖꯤꯛꯇꯤ ꯁꯥꯃꯨ ꯑꯩ ꯂꯣꯏꯔꯦꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯃꯨꯗꯨ ꯅꯤꯡꯉꯝꯗꯅ ꯀꯞꯆꯩ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯇꯣꯝꯆꯧꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕ ꯔꯥꯁꯤ ꯂꯩꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯃꯃꯥꯇꯣꯟ ꯅꯆꯥꯅꯨꯄꯥ ꯁꯥꯃꯨꯅ ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯝꯂꯅꯤ ꯏꯃꯨꯡꯗ ꯆꯪꯂꯁꯤꯗꯅ ꯍꯣꯏ ꯆꯪꯂꯁꯤ ꯈꯨꯔꯥ ꯍꯥꯏ ꯔꯥꯁꯤ ꯂꯩꯕꯤ ꯉꯍꯥꯟ ꯃꯈꯩꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯨꯔꯥ ꯍꯥꯏꯗꯨꯅ ꯀꯧꯔꯕꯁꯨ ꯉꯁꯤꯗꯒꯤꯗꯤ ꯈꯨꯔꯥ ꯍꯥꯏꯅ ꯑꯃꯨꯛ ꯀꯧꯔꯛꯂꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯃꯣꯏ ꯃꯄꯥ ꯍꯥꯏꯅ ꯀꯧꯔꯣ ꯍꯣꯏ ꯃꯣꯏ ꯃꯄꯥ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯏꯆꯥ ꯅꯨꯄꯥꯅ ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯝꯂꯅꯤ ꯆꯥꯛ ꯆꯥꯊꯣꯛꯂꯨꯔꯁꯤ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯕ ꯇꯣꯝꯆꯧꯗꯨ ꯔꯥꯁꯤ ꯂꯩꯕꯤꯅ ꯃꯣꯏ ꯃꯄꯥꯒ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯗꯨꯗ ꯋꯥꯈꯜꯒꯗꯨ ꯈꯪꯅꯧ ꯅꯧꯊꯣꯔꯛꯄꯒꯨꯝꯅ ꯇꯧꯔꯤ ꯍꯣꯏ ꯃꯃꯥꯇꯣꯟ ꯆꯥꯛ ꯆꯥꯔꯨꯔꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯧ ꯑꯃꯗꯤ ꯔꯥꯁꯤ ꯂꯩꯕꯤ ꯑꯅꯤꯗꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯕ ꯆꯪꯂꯛꯏ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯁꯥꯃꯨꯗꯤ ꯆꯥꯛꯈꯨꯝꯗ ꯃꯄꯤꯒ ꯆꯗꯨꯝ ꯇꯥꯗꯨꯅ ꯀꯞꯂꯒ ꯂꯩꯔꯝꯃꯤ ꯁꯥꯃꯨꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯔꯥꯁꯤ ꯂꯩꯕꯤꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯄꯥꯅ ꯃꯥꯕꯨ ꯆꯦꯜꯂꯛꯂꯕꯅꯤꯅ ꯀꯔꯤꯕꯨ ꯇꯧꯔꯨꯒꯅꯤ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯈꯟꯗꯣꯛꯆꯔꯝꯃꯤ ꯁꯥꯃꯨꯅ ꯑꯗꯨꯝ ꯀꯞꯂꯒ ꯂꯩꯕ ꯑꯗꯨꯗ ꯃꯄꯥ ꯇꯣꯝꯆꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯄꯥꯒꯤ ꯁꯥꯃꯨ ꯅꯠꯇꯦ ꯅꯪꯕꯨ ꯑꯗꯨꯃꯛ ꯀꯞꯇꯨꯅ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯈꯔ ꯀꯞꯂꯕꯗꯤ ꯃꯌꯥꯔꯦꯗꯅ ꯆꯥꯛ ꯑꯃꯨꯛ ꯆꯥꯅꯕ ꯇꯧꯁꯤꯅꯦ ꯅꯪꯕꯣ ꯃꯄꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯥꯃꯨꯗꯨ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯕꯥꯕꯥ ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯅꯆꯥ ꯑꯩꯅ ꯁꯣꯝꯗ ꯊꯃꯣꯏ ꯀꯥꯏꯕꯒꯤ ꯀꯞꯂꯤꯕꯅꯦ ꯍꯥꯏꯕꯁꯦ ꯄꯥꯕꯅꯗꯤ ꯑꯩꯅ ꯀꯞꯂꯤꯕꯁꯦ ꯏꯃꯥꯇꯣꯟ ꯂꯥꯛꯄꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯂꯤꯕꯅꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ ꯑꯗꯨꯕꯨ ꯅꯆꯥꯅ ꯀꯞꯂꯤꯕꯁꯤꯗꯤ ꯄꯥꯕꯒꯤ ꯅꯃꯧ ꯅꯨꯄꯤ ꯑꯣꯏꯅ ꯅꯆꯥꯅ ꯌꯨꯝ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯀꯗꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯄꯥꯕꯅ ꯑꯩꯒꯤ ꯏꯃꯥꯇꯣꯟ ꯑꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯄꯒꯤ ꯀꯞꯂꯤꯕꯅꯦ ꯍꯥꯏꯕꯁꯤꯗꯤ ꯄꯥꯕꯅ ꯈꯪꯗ꯭ꯔꯤꯕ ꯃꯄꯥ ꯇꯣꯝꯆꯧꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯞꯀꯗꯧꯕꯒꯤ ꯁꯔꯨꯛꯇ ꯉꯥ ꯊꯣꯡꯕꯁꯤ ꯍꯥꯎꯅ ꯆꯥꯁꯤ ꯄꯥꯕꯒ ꯏꯃꯥꯇꯣꯟꯒ ꯑꯗꯨꯝ ꯆꯥꯕꯤꯔꯣ ꯅꯆꯥꯗꯤ ꯉꯁꯤ ꯆꯥꯛ ꯆꯥꯅꯤꯡꯕꯒ ꯑꯃꯠꯇ ꯐꯥꯎꯗ꯭ꯔꯦ ꯄꯥꯕ ꯍꯣꯏ ꯌꯥꯗꯦ ꯉꯁꯤꯗꯤ ꯅꯃꯥꯇꯣꯟꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯍꯔꯥꯎ ꯆꯥꯛꯁꯤ ꯆꯥꯃꯤꯟꯅꯒꯗꯕꯅꯤ ꯃꯔꯩ ꯃꯔꯥꯡ ꯑꯃꯨꯛ ꯇꯧꯔꯅꯨ ꯃꯄꯥꯅ ꯌꯥꯗꯗꯨꯅ ꯁꯥꯃꯨꯗꯨ ꯅꯝꯗꯨꯅ ꯆꯥꯛ ꯑꯗꯨ ꯆꯥꯅꯤꯡꯗ ꯆꯥꯔꯝꯃꯤ ꯔꯥꯁꯤ ꯂꯩꯕꯤꯗꯨ ꯆꯥꯛ ꯆꯥꯅ ꯁꯥꯃꯨꯗ ꯌꯦꯡꯂꯒ ꯃꯈꯣꯜꯗꯤ ꯊꯣꯛꯇꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯇꯥ ꯁꯥꯃꯨ ꯅꯪꯅ ꯑꯩꯕꯨ ꯋꯥꯔꯧꯔꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯔꯤꯕꯨ ꯇꯧꯔꯨꯒꯅꯤ ꯅꯪꯒꯤ ꯄꯥꯕꯅ ꯑꯩꯁꯦ ꯆꯦꯜꯂꯛꯂꯕꯅꯤ ꯑꯗꯨꯅ ꯍꯧꯈꯤꯕꯁꯤꯡ ꯑꯗꯣ ꯉꯁꯤꯗꯒꯤ ꯀꯥꯎꯊꯣꯛꯅꯔꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤ ꯃꯃꯥ ꯑꯃꯒ ꯃꯆꯥ ꯑꯃꯒꯨꯝꯅ ꯂꯣꯏꯅꯔꯁꯤ ꯁꯥꯃꯨꯁꯨ ꯔꯥꯁꯤ ꯂꯩꯕꯤꯗ ꯌꯦꯡꯗꯨꯅ ꯃꯈꯣꯜꯗꯤ ꯊꯣꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯔꯥꯁꯤ ꯂꯩꯕꯤ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯅꯣꯡꯃꯇꯁꯨ ꯈꯜꯂꯨꯗꯕꯅꯤꯀꯣ ꯑꯩꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯔꯒ ꯅꯪꯅ ꯑꯩꯒꯤ ꯄꯥꯕꯗ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯄꯁꯦ ꯑꯩ ꯅꯪꯕꯨꯗꯤ ꯈꯔ ꯋꯥꯔꯧꯏꯀꯣ ꯇꯥ ꯁꯥꯃꯨ ꯈꯨꯔꯥ ꯇꯣꯝꯆꯧꯁꯦ ꯇꯥ ꯁꯥꯃꯨꯒꯤ ꯄꯥꯕꯅꯦ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯈꯪꯂꯝꯂꯕꯗꯤ ꯑꯩ ꯉꯁꯤ ꯈꯨꯔꯥ ꯇꯣꯝꯆꯧꯗ ꯆꯦꯜꯂꯛꯂꯤꯕꯁꯦ ꯆꯦꯜꯂꯛꯂꯝꯂꯣꯏꯗꯕꯅꯤꯀꯣ ꯌꯥꯔꯦ ꯔꯥꯁꯤ ꯂꯩꯕꯤ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯟꯒꯦ ꯈꯜꯂꯅꯨ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯑꯩꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯔꯝꯃꯦ ꯍꯥꯏꯕꯁꯦ ꯅꯪꯁꯨ ꯀꯥꯎꯊꯣꯛꯂꯣ ꯑꯩꯁꯨ ꯀꯥꯎꯊꯣꯛꯈ꯭ꯔꯒꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯅꯪꯁꯦ ꯑꯩꯒꯤ ꯏꯃꯥꯇꯣꯟ ꯑꯣꯏꯔꯕꯅꯤ ꯇꯥ ꯁꯥꯃꯨ ꯑꯩꯁꯨ ꯉꯁꯤꯗꯒꯤꯗꯤ ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯆꯥꯎꯄꯣꯛꯅꯤ ꯈꯜꯂꯒꯦꯀꯣ ꯁꯥꯃꯨ ꯑꯃꯗꯤ ꯔꯥꯁꯤ ꯂꯩꯕꯤ ꯑꯅꯤꯗꯨ ꯉꯁꯥꯏꯗꯒꯤ ꯃꯈꯣꯜꯗꯤ ꯊꯣꯛꯇꯅ ꯌꯦꯡꯅꯗꯨꯅ ꯊꯃꯣꯏ ꯄꯥꯎ ꯐꯥꯎꯅꯔꯤꯕꯅꯤ ꯇꯣꯝꯆꯧꯅ ꯃꯆꯥꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯄꯥꯒꯤ ꯁꯥꯃꯨ ꯉꯁꯤꯒꯤ ꯏꯆꯥꯒꯤ ꯉꯥ ꯊꯣꯡꯕꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ ꯍꯥꯏ ꯋꯥꯅꯦ ꯄꯥꯕꯅ ꯄꯥꯝꯖꯕ ꯉꯥ ꯊꯣꯡꯕ ꯑꯣꯏꯕꯒꯤ ꯍꯥꯎꯕ ꯑꯣꯏꯔꯝꯅꯤꯗ ꯄꯥꯕ ꯇꯣꯝꯆꯧꯗꯨ ꯔꯥꯁꯤ ꯂꯩꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯍꯥꯏ ꯃꯃꯥꯇꯣꯟ ꯅꯆꯥꯅꯨꯄꯥ ꯁꯥꯃꯨꯒꯤ ꯉꯥ ꯊꯣꯡꯕꯁꯤꯕꯨ ꯍꯥꯎꯇꯕ꯭ꯔꯣ ꯏꯆꯥ ꯆꯥꯗ꯭ꯔꯤꯕꯗꯨꯕꯣ ꯏꯆꯥꯅꯨꯄꯥ ꯁꯥꯃꯨꯒꯤ ꯉꯥ ꯊꯣꯡꯕꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯍꯥꯎꯈ꯭ꯔꯦ ꯏꯆꯥꯗꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯒ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦ ꯇꯣꯝꯆꯧꯅ ꯃꯆꯥꯅꯨꯄꯥ ꯁꯥꯃꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯄꯥꯒꯤ ꯁꯥꯃꯨ ꯍꯧꯖꯤꯛꯇꯤ ꯅꯃꯥꯇꯣꯟ ꯂꯥꯛꯂꯕꯅꯤ나 ꯏꯕꯥ ꯏꯆꯥ ꯆꯥꯛ ꯊꯣꯡꯕꯒꯤ ꯏꯅꯔꯝꯕꯗꯨ ꯍꯌꯦꯡꯗꯒꯤꯗꯤ ꯏꯅꯔꯔꯣꯏꯅꯦꯀꯣ ꯍꯣꯏ ꯄꯥꯕ ꯏꯃꯥꯇꯣꯟ ꯂꯥꯛꯂꯕꯅꯤꯅ ꯏꯃꯥꯇꯣꯟ ꯑꯗꯨꯝ ꯊꯣꯡꯂꯅꯤ ꯏꯄꯥ ꯏꯆꯥ ꯆꯥꯛ ꯊꯣꯡꯕꯒꯤ ꯏꯅꯔꯔꯣꯏ ꯃꯄꯥ ꯃꯆꯥ ꯑꯃꯗꯤ ꯃꯃꯥꯇꯣꯟ ꯑꯍꯨꯝꯗꯨ ꯆꯥꯛ ꯆꯥꯅ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯟꯅꯔꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯥꯃꯨꯗꯨ ꯃꯄꯥꯅ ꯅꯨꯄꯤ ꯆꯦꯜꯂꯛꯄꯒꯤ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯃꯤꯟꯅꯅꯕ ꯂꯩꯀꯥꯏꯒꯤ ꯃꯆꯤꯜ ꯇꯣꯡꯕ ꯑꯍꯜ ꯑꯅꯤ ꯂꯥꯛꯅꯕ ꯍꯥꯏꯈꯤꯕꯗꯨ ꯂꯥꯛꯄ ꯉꯥꯏꯕ ꯉꯝꯗ꯭ꯔꯗꯨꯅ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯁꯥꯃꯨꯅ ꯍꯦꯛ ꯊꯣꯡꯒꯥꯜ ꯌꯧꯕꯒ ꯑꯍꯜ ꯑꯅꯤ ꯑꯗꯨꯁꯨ ꯂꯥꯛꯂꯝꯃꯤ ꯈꯨꯔꯥ ꯍꯣꯏꯁꯨ ꯌꯧꯕꯤꯔꯛꯂꯦꯗꯅ ꯑꯩꯗꯤ ꯉꯥꯏꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯣꯛꯂꯛꯂꯕꯅꯤ ꯑꯍꯜ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯁꯥꯃꯨ ꯅꯪ ꯈꯨꯔꯥꯗꯤ ꯌꯥꯝꯅꯕꯨ ꯉꯛꯂꯤ ꯃꯆꯥꯅꯨꯄꯥ ꯅꯪꯅ ꯅꯨꯄꯤ ꯆꯦꯜꯂꯒ
ꯅꯄꯥꯁꯤꯅ ꯄꯥꯎ ꯍꯩꯗꯣꯛꯄ ꯆꯠꯀꯗꯕꯗꯨ ꯅꯈꯣꯏ ꯅꯄꯥꯁꯤꯅ ꯅꯨꯄꯤ ꯆꯦꯜꯂꯛꯂꯦ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯅꯪꯅ ꯃꯄꯥ ꯁꯥꯗꯨꯅ ꯄꯥꯎ ꯍꯩꯗꯣꯛꯄ ꯆꯠꯀꯗꯧꯔꯤꯕꯅꯤꯅꯦꯀꯣ ꯈꯨꯔꯥ ꯌꯥꯔꯦ ꯈꯨꯔꯥꯒꯤ ꯋꯥꯗꯣ ꯑꯩ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯀꯗꯧꯔꯤ ꯋꯥ ꯃꯈꯥ ꯇꯥꯕꯤꯔꯛꯂꯅꯨ ꯆꯠꯅꯕ ꯇꯧꯔꯁꯤ ꯍꯣꯏ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯃꯨ ꯑꯃꯗꯤ ꯑꯍꯜ ꯑꯅꯤꯗꯨꯒ ꯅꯨꯄꯤ ꯃꯌꯨꯝꯗ ꯄꯥꯎ ꯍꯩꯗꯣꯛꯄ ꯆꯠꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯔꯥꯁꯤ ꯂꯩꯕꯤꯒꯤ ꯃꯄꯥ ꯈꯣꯃꯩꯗꯨ ꯁꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯍꯥꯏ ꯃꯃꯥ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕ ꯂꯩꯁꯥꯕꯤ ꯃꯥꯅ ꯃꯆꯥ ꯄꯥꯈꯪ ꯐꯥꯔꯕ ꯑꯍꯜ ꯑꯗꯨꯗ ꯂꯩꯒꯅꯤꯗꯣ ꯍꯥꯏꯗꯨꯅ ꯆꯦꯟꯈ꯭ꯔꯤꯕ ꯑꯁꯤꯕꯨ ꯅꯆꯥꯅꯨꯄꯤꯗꯣ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯜ ꯇꯥꯍꯟꯕ ꯌꯥꯔꯣꯏꯀꯣ ꯇꯥꯊꯣꯠꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯅꯆꯥꯅꯨꯄꯤꯅ ꯈꯜꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯗ꯭ꯔꯦꯗ ꯃꯈꯣꯏ ꯃꯄꯥ ꯐꯩ ꯉꯁꯤꯗꯤ ꯄꯥꯎ ꯍꯩꯗꯣꯛꯄ ꯂꯥꯛꯄ ꯃꯤꯁꯨ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯃꯈꯣꯏ ꯃꯄꯥ ꯑꯁꯥꯎꯕꯗꯣ ꯑꯃꯨꯛꯇ ꯐꯥꯊꯕꯤꯌꯨ ꯄꯥꯎ ꯍꯩꯗꯣꯛꯄ ꯂꯥꯛꯄ ꯃꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯕꯤꯔꯨꯅꯨ ꯍꯌꯦꯡ ꯋꯥꯏ ꯇꯨꯡꯗ ꯅꯨꯡꯉꯥꯏꯅꯔꯛꯑꯣꯏ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗ ꯄꯥꯎ ꯍꯩꯗꯣꯛꯄ ꯂꯥꯛꯈꯤꯕ ꯁꯥꯃꯨꯍꯣꯏꯁꯨ ꯌꯨꯝ ꯑꯗꯨꯗ ꯍꯦꯛ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯄꯥꯎ ꯍꯩꯗꯣꯛꯄ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯎꯕꯒ ꯈꯣꯃꯩꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯩ ꯃꯃꯥ ꯂꯨꯈꯣꯡꯗ ꯉꯥꯗꯨꯅ ꯂꯩꯔꯤꯕ ꯑꯩꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨ ꯊꯨꯅ ꯄꯨꯊꯣꯔꯛꯎ ꯄꯥꯎ ꯍꯩꯗꯣꯛꯄ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯑꯍꯨꯝꯁꯦ ꯍꯥꯟꯅ ꯌꯦꯟꯗꯦꯝ ꯊꯔꯥꯛ ꯁꯣꯏꯕ ꯇꯧꯅ ꯁꯣꯏꯗꯠꯀꯦ ꯈꯣꯃꯩꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯃꯨꯅ ꯃꯥꯒꯤ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯍꯜ ꯑꯅꯤꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯥꯏꯁ ꯈꯨꯔꯥ ꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯏꯄꯥꯅ ꯏꯃꯥꯇꯣꯟ ꯆꯦꯜꯂꯛꯄꯒꯤ ꯄꯥꯎ ꯍꯟꯗꯣꯛꯄ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏ ꯑꯣꯏꯅ ꯊꯋꯥꯏ ꯃꯥꯡꯕ ꯁꯣꯏꯗꯦ ꯑꯗꯨꯅ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯍꯧꯔꯁꯤ ꯑꯗꯨꯗ ꯁꯥꯃꯨꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯍꯜ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯦꯔꯗ ꯁꯥꯃꯨ ꯅꯄꯥꯒꯤ ꯄꯥꯎ ꯍꯩꯗꯣꯛꯄ ꯂꯥꯛꯂꯒ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯄꯥꯅ ꯁꯥꯎꯗꯨꯅ ꯄꯉꯥꯡ ꯉꯥꯡꯕꯁꯤꯗ ꯀꯤꯗꯨꯅ ꯆꯦꯟꯒꯗꯕ ꯅꯠꯇꯦꯗ ꯑꯩꯁꯦ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯕ ꯂꯨꯈꯣꯏꯅꯤꯅꯦ ꯂꯨꯈꯣꯏ ꯑꯩ ꯇꯧꯒꯦ ꯂꯥꯎ ꯆꯪꯁꯤ ꯃꯥꯅ ꯄꯪꯌꯦꯟ ꯍꯦꯟꯖꯤꯟꯕ ꯌꯥꯕ ꯅꯠꯇꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯨꯛꯈꯥꯏꯔꯒ ꯆꯪꯂꯛꯏ ꯄꯥꯎ ꯍꯩꯗꯣꯛꯄ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯌꯨꯝꯗ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯗ ꯔꯥꯁꯤ ꯂꯩꯕꯤꯒꯤ ꯃꯄꯥ ꯈꯣꯃꯩꯗꯨ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯣ ꯅꯈꯣꯏ ꯑꯍꯨꯝ ꯉꯁꯤꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯅꯊ꯭ꯋꯥꯏꯗꯣ ꯃꯥꯡꯅꯤꯡꯂꯕ ꯅꯠꯇ꯭ꯔꯣ ꯐꯩ ꯂꯩꯔꯝꯃꯨ ꯈꯪꯒꯅꯤꯗꯣ ꯁꯤ ꯍꯥꯏꯔꯝꯂꯒ ꯈꯣꯃꯩꯗꯨ ꯏꯃꯨꯡꯗ ꯃꯥꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯄ ꯆꯪꯈꯤ ꯃꯄꯨꯔꯣꯏꯕꯅ ꯏꯃꯨꯡꯗ ꯊꯥꯡ ꯂꯧꯊꯣꯛꯄ ꯆꯪꯈ꯭ꯔꯤꯕ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕꯒꯤ ꯃꯆꯤꯟ ꯈꯪꯂꯕꯤ ꯇꯥꯊꯣꯠꯅ ꯄꯥꯎ ꯍꯩꯗꯣꯛꯄ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯇꯥꯗ ꯈꯣꯏ ꯌꯨꯝ ꯑꯁꯤꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯊꯣꯛꯄꯤꯍꯧꯔꯣ ꯏꯆꯥꯅꯨꯄꯤꯗꯣ ꯅꯨꯄꯥ ꯃꯌꯨꯝꯗ ꯐꯅꯅꯕ ꯑꯗꯨꯝ ꯇꯧꯕꯤꯈ꯭ꯔꯣ ꯑꯩꯒꯤ ꯅꯨꯄꯥꯁꯤ ꯊꯣꯛꯂꯛꯂꯕꯗꯤ ꯃꯑꯣꯡ ꯑꯃ ꯇꯥꯔꯔꯣꯏ ꯑꯗꯨꯅ ꯇꯥꯗ ꯍꯣꯏ ꯂꯦꯡꯕꯤꯔꯣ ꯋꯥꯗꯨ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒ ꯇꯥꯊꯣꯠꯀꯤ ꯃꯄꯨꯔꯣꯏꯕ ꯈꯣꯃꯩꯗꯨ ꯃꯥꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯊꯧꯅꯥ ꯌꯥꯝꯅ ꯐꯕ ꯁꯥꯈꯤꯕ ꯑꯍꯜ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯃꯥꯒꯤꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯅ ꯄꯥꯎ ꯍꯩꯗꯣꯛꯄ ꯆꯠꯂꯛꯄꯁꯤꯗ ꯑꯁꯤꯒꯨꯝꯕꯗꯤ ꯑꯃꯨꯛꯇꯁꯨ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯏꯕꯨꯡꯉꯣ ꯁꯥꯃꯨ ꯅꯪ ꯈꯨꯔꯥ ꯈꯔ ꯍꯥꯜꯂꯝꯂꯒꯦꯍꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯍꯜ ꯑꯗꯨ ꯀꯟꯅ ꯆꯦꯟꯈꯤ ꯁꯥꯃꯨ ꯑꯃꯗꯤ ꯑꯍꯜ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯍꯣꯠꯇꯨꯅ ꯆꯦꯟꯈꯤ ꯑꯁꯨꯝꯅ ꯄꯥꯎ ꯍꯩꯗꯣꯛꯄ ꯂꯥꯛꯈꯤꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯌꯨꯝ ꯌꯧꯅꯕ ꯂꯝꯖꯦꯜ ꯊꯥꯅꯈꯤ ꯍꯧꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯝꯆꯧ ꯑꯃꯗꯤ ꯔꯥꯁꯤ ꯂꯩꯕꯤ ꯑꯅꯤꯗꯨ ꯃꯤ ꯄꯪꯌꯥꯝ ꯌꯥꯝꯗꯕꯤ ꯄꯤꯛꯇꯛꯅ ꯂꯨꯍꯣꯡꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯁꯥꯃꯨꯅ ꯃꯄꯥ ꯇꯣꯝꯆꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯕꯥꯕꯥ ꯍꯥꯟꯅꯗꯤ ꯏꯄꯥ ꯏꯆꯥ ꯑꯩꯈꯣꯏ ꯑꯅꯤꯈꯛ ꯂꯩꯔꯤꯉꯩꯗꯗꯤ ꯆꯥꯛ ꯊꯣꯡꯕꯒꯤ ꯌꯥꯝꯅ ꯏꯅꯔꯝꯕꯅꯤ ꯑꯗꯨꯕꯨ ꯏꯃꯥꯇꯣꯟꯅ ꯌꯨꯝ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯈꯤꯕꯗꯒꯤꯗꯤ ꯄꯥꯕꯁꯦ ꯏꯟꯁꯥꯡ ꯁꯦꯝꯕ ꯌꯥꯝꯅ ꯀꯟꯈꯠꯂꯛꯂꯤ ꯏꯟꯁꯥꯡ ꯈꯛ ꯁꯦꯝꯗꯧꯒꯤ ꯁꯔꯨꯛꯄꯨꯗꯤ ꯆꯥꯛꯁꯨ ꯄꯥꯕꯅ ꯑꯗꯨꯝ ꯄꯨꯟꯅ ꯊꯣꯡꯗꯣꯛꯄꯤꯕ ꯌꯥꯗ꯭ꯔꯣ ꯍꯩꯄꯪ ꯅꯃꯥꯇꯣꯟꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩꯗ ꯑꯩꯅ ꯏꯟꯁꯥꯡꯗꯨ ꯁꯦꯝꯖꯤꯟꯕꯤꯔꯕꯗꯤ ꯊꯕꯛꯇꯣ ꯈꯔ ꯁꯝꯃꯤꯗꯅ ꯑꯗꯨꯒ ꯅꯃꯥꯇꯣꯟꯁꯨ ꯋꯥꯖꯗ꯭ꯔꯦꯗꯅ ꯆꯨꯝꯃꯤꯅꯤ ꯄꯥꯕ ꯏꯃꯥꯇꯣꯟꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯄꯥꯕꯅ ꯏꯟꯁꯥꯡ ꯁꯦꯝꯖꯤꯜꯂꯗꯤ ꯊꯕꯛꯁꯨ ꯌꯥꯝꯅꯗ꯭ꯔꯦ ꯏꯃꯥꯇꯣꯟꯁꯨ ꯋꯥꯗ꯭ꯔꯦꯀꯣ ꯑꯗꯣ ꯄꯥꯕꯁꯦ ꯄꯨꯛꯇꯤ ꯍꯥꯏꯐꯦꯠ ꯐꯠꯇꯕ ꯖꯥꯠꯅꯤ ꯃꯆꯥ ꯑꯩꯅ ꯊꯣꯡꯕꯗꯅ ꯅꯣꯡꯃꯇ ꯏꯟꯁꯥꯡ ꯁꯦꯝꯕꯤꯕ ꯅꯠꯇꯦ ꯑꯗꯨꯒ ꯏꯃꯥꯇꯣꯟꯅ ꯊꯣꯡꯂꯒꯅ ꯏꯟꯁꯥꯡ ꯁꯦꯝꯕꯤꯕ ꯑꯗꯨꯒ ꯏꯃꯥꯇꯣꯟꯕꯨ ꯋꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯁꯦꯝꯕꯤꯕꯅꯤꯒꯁꯨ ꯍꯥꯏꯔꯤ ꯃꯆꯥꯒꯤ ꯋꯥꯔꯧꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨꯗ ꯃꯄꯥ ꯇꯣꯝꯆꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯄꯥꯒꯤ ꯁꯥꯃꯣ ꯅꯪꯁꯨ ꯍꯌꯦꯡ ꯋꯥꯏ ꯏꯃꯧ ꯅꯨꯄꯤ ꯂꯥꯛꯂꯕ ꯀꯥꯟꯗ ꯏꯟꯁꯥꯡ ꯇꯣꯏꯅ ꯁꯦꯝꯅꯤꯡꯂꯛꯈꯤꯅꯤꯀꯣ ꯍꯧꯖꯤꯛꯇꯤ ꯈꯪꯈꯤꯔꯣꯏ ꯏꯃꯧ ꯂꯥꯛꯂꯕ ꯀꯥꯟꯗ ꯁꯣꯏꯗꯅ ꯈꯪꯂꯛꯈꯤꯅꯤ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯃꯥꯇꯣꯟꯅ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯝꯃꯤ ꯁꯥꯃꯨꯅ ꯃꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯕꯥꯕꯥ ꯏꯃꯥꯇꯣꯟꯅ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯅ ꯀꯧꯔꯛꯂꯦ ꯆꯥꯛ ꯆꯥꯊꯣꯛꯂꯨꯔꯁꯤ ꯄꯥꯕꯒꯤ ꯑꯩꯈꯣꯏꯅ ꯁꯦꯝꯂꯝꯕ ꯏꯟꯁꯥꯡꯗꯣ ꯃꯍꯥꯎ ꯌꯦꯡꯂꯨꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯏꯃꯨꯡꯗ ꯆꯥꯛ ꯆꯥꯕ ꯆꯪꯈꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯁꯥꯃꯨꯁꯨ ꯅꯨꯄꯤ ꯑꯃꯒ ꯅꯨꯡꯁꯤꯅꯗꯨꯅ ꯂꯨꯍꯣꯡꯂꯝꯃꯤ ꯃꯄꯥ ꯃꯆꯥꯗ ꯇꯔꯛ ꯂꯩꯔꯝꯕ ꯆꯥꯎꯔꯕ ꯌꯨꯝ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯃꯥꯇꯣꯟ ꯑꯃꯗꯤ ꯃꯃꯧ ꯅꯨꯄꯤ ꯂꯥꯛꯄꯗꯒꯤ ꯑꯋꯥꯠꯄ ꯀꯔꯤꯁꯨ ꯂꯩꯈꯤꯗ꯭ꯔꯤ ꯑꯁꯨꯝꯅ ꯇꯣꯝꯆꯧꯒꯤ ꯏꯃꯨꯡ ꯑꯗꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ